ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯅꯝ ꯊꯥꯕꯝ ꯃꯣꯅꯤꯀꯥ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯐꯤ ꯌꯣꯟꯐꯝ ꯄꯣꯠꯂꯛ ꯑꯗꯨꯗ ꯃꯦꯝꯆꯥ ꯑꯃꯗꯤ ꯃꯦꯃꯤꯆꯥ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯆꯠꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯨꯡ ꯑꯗꯨꯗꯅ ꯊꯥꯗꯣꯏ ꯏꯟꯁꯥꯡ ꯅꯥꯄꯤ ꯍꯥꯞꯄ ꯈꯥꯎ ꯑꯆꯧꯕ ꯑꯃ ꯄꯥꯏꯗꯨꯅ ꯊꯥꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯗꯨꯅ ꯏꯟꯅꯔꯤ꯫ ꯃꯦꯝꯆꯥ ꯑꯃꯗꯤ ꯃꯦꯃꯤꯆꯥ ꯐꯤ ꯌꯣꯟꯕ ꯄꯣꯠꯐꯝ ꯑꯃꯗ ꯆꯪꯗꯨꯅ ꯃꯦꯝꯆꯥꯅ "ꯍꯤꯟꯗꯣꯟ, ꯍꯔꯥꯎ ꯐꯤ ꯌꯥꯎꯕ꯭ꯔꯣ?" ꯌꯥꯎꯏ ꯌꯥꯎꯏ." "ꯑꯗꯨꯗꯤ ꯑꯃꯨꯛꯇ ꯌꯦꯡꯒꯦ." "ꯌꯦꯡꯉꯣ ꯌꯦꯡꯉꯣ, ꯁꯦꯠꯁꯦ." ꯑꯁꯤ ꯍꯥꯏꯅ ꯐꯤ ꯌꯣꯟꯕꯤ ꯅꯨꯄꯤ ꯑꯍꯜ ꯑꯗꯨꯅ ꯂꯥꯏ ꯍꯔꯥꯎꯕꯗ ꯏꯟꯅꯕ ꯍꯔꯥꯎ ꯐꯤ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯊꯝꯃꯤ꯫ ꯃꯦꯝꯆꯥ ꯑꯃꯗꯤ ꯃꯦꯃꯤꯆꯥ ꯐꯤ ꯌꯣꯟꯕ ꯄꯣꯠꯐꯝ ꯑꯗꯨꯗ ꯐꯝꯊꯩ꯫ ꯊꯥꯗꯣꯏꯁꯨ ꯃꯥꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯍꯥꯞꯄ ꯈꯥꯎ ꯑꯗꯨ ꯃꯈꯥꯗ ꯊꯝꯗꯨꯅ ꯃꯃꯥꯇꯣꯟ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯤꯅ ꯐꯤ ꯈꯜꯂꯤꯕꯗꯨ ꯌꯦꯡꯂꯤ꯫ "ꯏꯃꯥꯒꯤ ꯃꯦꯃꯤꯆꯥ, ꯅꯪꯕꯨ ꯀꯔꯝꯕ ꯃꯆꯨ ꯄꯥꯝꯒꯦ? ꯃꯄꯥꯟꯗ ꯁꯅꯥ ꯃꯆꯨ ꯑꯣꯏꯕꯁꯤꯅ ꯏꯆꯥꯗ ꯄꯛꯆꯗꯧ ꯃꯥꯜꯂꯤꯅꯤ ꯏꯃꯥꯗꯤ." "ꯏꯃꯥ, ꯑꯩ ꯑꯗꯨ ꯄꯥꯝꯗꯦ. ꯑꯩꯗꯤ ꯂꯩ ꯃꯆꯨꯅ ꯃꯄꯥꯟ ꯑꯣꯏꯕꯁꯤ ꯄꯥꯝꯃꯤ." ꯃꯦꯝꯆꯥ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯐꯤ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ ꯃꯆꯥꯗ ꯍꯥꯏꯐꯦꯠ ꯏꯟꯁꯤꯟꯕꯤꯗꯨꯅ ꯄꯛꯆꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ꯫ "ꯑꯁ, ꯃꯁꯤ ꯀꯌꯥ ꯐꯖꯗꯦꯗ. ꯏꯃꯥꯅ ꯈꯜꯂꯤꯕ ꯐꯤꯁꯤ ꯑꯣꯏꯅ ꯂꯧꯔꯁꯤ. ꯁꯤꯅ ꯍꯦꯟꯅ ꯄꯛꯆꯅꯦꯕ." ꯑꯁꯤ ꯍꯥꯏꯅ ꯃꯦꯃꯤꯆꯥꯅ ꯃꯆꯥꯅꯨꯄꯤꯗ ꯃꯥꯅ ꯄꯥꯝꯖꯔꯤꯕ ꯐꯤ ꯑꯗꯨ ꯑꯃꯨꯛ ꯏꯟꯍꯟꯗꯨꯅ ꯌꯦꯡꯂꯤ꯫ ꯊꯥꯗꯣꯏ ꯃꯃꯥ ꯃꯆꯥ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯥꯁꯨ ꯃꯊꯃꯣꯏꯗ ꯑꯁꯨꯝꯅ ꯈꯟꯖꯩ꯫ "ꯏꯃꯥ, ꯅꯪꯁꯨ ꯀꯔꯤꯒꯨꯝꯕ ꯉꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯂꯩꯔꯝꯂꯕꯗꯤ ꯀꯨꯝ ꯑꯃꯒꯤ ꯂꯥꯛꯂꯤꯕ ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯅꯁꯥꯒꯤꯅꯤ ꯍꯥꯏꯅ ꯁꯦꯠꯅ ꯏꯟꯅꯅꯕ ꯑꯍꯟꯕ ꯆꯔꯩ ꯐꯤ ꯂꯩꯕꯤꯔꯝꯒꯅꯤꯀꯣ?" ꯑꯁꯤ ꯍꯥꯏꯅ ꯊꯥꯗꯣꯏ ꯃꯃꯥꯇꯣꯟ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯖꯔꯤ꯫ ꯃꯦꯝꯆꯥ ꯐꯤ ꯑꯃꯃꯨꯛ ꯆꯤꯡꯊꯣꯛ ꯇꯧꯗꯨꯅ ꯃꯆꯥꯅꯨꯄꯤ ꯃꯦꯃꯤꯆꯥꯗ ꯄꯛꯆꯒꯗꯕ ꯐꯤ ꯈꯜꯂꯤ꯫ ꯄꯣꯠ ꯌꯣꯟꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯃꯥ ꯃꯆꯥꯒꯤ ꯇꯨꯡꯗ ꯇꯥꯇꯨ ꯂꯦꯞꯂꯤꯕ ꯊꯥꯗꯣꯏꯗ ꯌꯦꯡꯗꯨꯅ ꯃꯦꯝꯆꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯕꯦꯝꯃ, ꯅꯪꯒꯤ ꯇꯨꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯁꯨ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯔꯣ? ꯃꯁꯛ ꯌꯥꯝ ꯐꯖꯩꯅꯦ ꯃꯥꯗꯤ. ꯃꯁꯝ ꯃꯅꯥꯅꯒ ꯐꯔꯤꯕ, ꯃꯁꯛꯅꯒ ꯐꯖꯔꯤꯕ, ꯑꯣꯟꯊꯣꯛꯅ ꯆꯪꯈꯣꯟꯈ꯭ꯔꯦ ꯍꯥꯏꯋꯥꯅꯤ. ꯃꯁꯛꯁꯤ ꯌꯦꯡꯕꯗ ꯏꯪ ꯍꯦꯛ ꯂꯥꯎꯏ." ꯃꯦꯃꯤꯆꯥ ꯄꯣꯠ ꯌꯣꯟꯕꯤ ꯑꯗꯨꯅ ꯊꯥꯗꯣꯏꯕꯨ ꯃꯁꯛ ꯐꯖꯩ ꯍꯥꯏꯅ ꯊꯥꯒꯠꯄꯗꯨ ꯇꯥꯕꯗ ꯃꯊꯃꯣꯏꯗ ꯀꯜꯂꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯃꯦꯝꯆꯥꯁꯨ ꯑꯗꯨ ꯃꯉꯥꯏ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯕꯨꯅ ꯀꯔꯤꯁꯨ ꯍꯥꯏꯗ꯭ꯔꯒ ꯊꯥꯗꯣꯏꯕꯨꯅ ꯐꯖꯩ ꯍꯥꯏꯕꯗꯨꯗ ꯁꯥꯎꯅꯤꯡꯂꯞ ꯇꯧꯕ ꯈꯣꯟꯐꯝꯗ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ "ꯍꯤꯟꯗꯣꯟ, ꯃꯥꯗꯤ ꯑꯩꯒꯤ ꯏꯆꯥ ꯅꯠꯇꯦ. ꯃꯥꯗꯤ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯊꯕꯛ ꯁꯨꯅꯅꯕ ꯊꯝꯕ ꯃꯤꯅꯥꯏꯅꯤ. ꯑꯩꯅ ꯀꯩꯊꯦꯜ ꯀꯥꯕꯗ ꯄꯣꯠ ꯆꯩ ꯑꯔꯨꯝ ꯑꯌꯥꯡ ꯊꯥꯡꯍꯟꯒꯦꯗꯅ ꯄꯨꯔꯛꯄꯅꯤ." ꯊꯥꯗꯣꯏ ꯃꯃꯥꯇꯣꯟꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯈꯖꯤꯛ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯐꯤ ꯌꯣꯟꯕꯤ ꯑꯍꯜ ꯑꯗꯨꯁꯨ ꯃꯦꯝꯆꯥꯅ ꯉꯥꯡꯊꯣꯔꯛꯂꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨ ꯇꯥꯕꯗ ꯃꯦꯝꯆꯥ ꯑꯁꯤ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯐꯤ ꯌꯣꯟꯕꯤ ꯑꯍꯜ ꯑꯗꯨ ꯊꯥꯗꯣꯏꯗ ꯌꯦꯡꯗꯨꯅ "ꯕꯦꯝꯃ, ꯅꯪꯗꯤ ꯐꯤ ꯂꯩꯔꯣꯏꯗ꯭ꯔꯣ? ꯃꯈꯣꯏꯅ ꯐꯤ ꯈꯜꯂꯤꯕꯁꯤꯗ ꯅꯪꯒꯤꯁꯨ ꯑꯃ ꯈꯜꯂꯨꯗꯅ." "ꯌꯥꯔꯅꯤꯌꯦꯕꯣ, ꯅꯁꯨꯒꯤꯗꯤ ꯐꯤ ꯂꯩꯌꯦ. ꯑꯗꯨꯅ ꯑꯅꯧꯕ ꯑꯃꯨꯛ ꯂꯩꯗ꯭ꯔꯁꯨ ꯌꯥꯔꯅꯤ." "ꯑꯣ, ꯐꯔꯦ ꯑꯗꯨꯗꯤ." ꯃꯦꯃꯤꯆꯥꯅ "ꯏꯃꯥ, ꯁꯤꯒꯤ ꯐꯤꯁꯦ ꯌꯥꯝ ꯐꯖꯩ. ꯁꯤ ꯑꯣꯏꯅ ꯂꯧꯔꯁꯦ. ꯑꯩꯁꯤ ꯌꯥꯝ ꯄꯥꯝꯃꯤ." "ꯂꯩꯗꯗꯤꯀꯣ, ꯏꯆꯥꯅ ꯄꯥꯝꯂꯒꯕꯣ ꯏꯃꯥꯅ ꯂꯩꯗꯦ ꯍꯥꯏꯕ꯭ꯔꯣ?" ꯑꯁꯤ ꯍꯥꯏꯅ ꯃꯦꯝꯆꯥ ꯐꯤ ꯌꯣꯟꯕꯤ ꯑꯍꯜ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯐꯤꯁꯤꯕꯨ ꯀꯌꯥꯅꯣ ꯍꯤꯟꯗꯣꯟ?" ꯑꯍꯜ ꯅꯨꯄꯤ ꯑꯗꯨ ꯊꯥꯗꯣꯏꯒꯤ ꯏꯪ ꯂꯥꯎꯕ ꯁꯛꯇꯝ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯦꯝꯆꯥꯅ ꯍꯪꯂꯤꯕꯗꯨ ꯇꯥꯕ ꯅꯠꯇꯦ꯫ "ꯍꯣ ꯍꯤꯟꯗꯣꯟ, ꯐꯤꯁꯤꯕꯨ ꯀꯌꯥ ꯄꯤꯒꯦ ꯍꯥꯏꯋꯥꯅꯤ?" "ꯏꯍꯦ, ꯑꯩꯗꯤ ꯃꯁꯛ ꯐꯖꯕꯤ ꯂꯩꯁꯥꯕꯤꯁꯤ ꯌꯦꯡꯕꯗ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ ꯑꯃꯠꯇ ꯇꯥꯔꯨꯗ꯭ꯔꯦ. ꯐꯤꯁꯤꯕꯨꯗꯤ ꯂꯨꯄꯥ 30 ꯄꯤꯌꯦ. 30 ꯐꯥꯎ ꯁꯥꯕꯤꯒꯦ." ꯃꯦꯝꯆꯥ ꯃꯟꯇꯤꯛꯅꯕ ꯇꯧꯗ ꯐꯤ ꯌꯣꯟꯕꯤ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝ ꯑꯗꯨ ꯁꯠꯄꯤ꯫ "ꯁꯦ, ꯁꯦꯜꯁꯤꯗ ꯂꯩꯔꯦ. ꯑꯗꯣ ꯍꯤꯟꯗꯣꯟ, ꯐꯖꯕꯒꯤ ꯋꯥꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯁꯨ ꯌꯥꯝ ꯐꯖꯕꯅꯤꯗ. ꯏꯟꯗꯣꯟꯁꯨ ꯑꯃꯨꯛꯇ ꯌꯦꯡꯉꯨꯅꯦ." "ꯍꯥ, ꯍꯣꯏ, ꯌꯥꯝ ꯐꯖꯩ. ꯑꯁ, ꯃꯁꯤ ꯅꯨꯄꯤꯁꯤꯗꯤ ꯀꯩꯅꯣꯝꯒꯤ ꯅꯨꯄꯤꯅꯦꯍꯦ. ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯏꯔꯣꯏ ꯂꯨꯋꯥꯎꯕꯤ ꯃꯥꯟꯕꯤꯁꯤꯕꯨ ꯌꯥꯝ ꯐꯖꯕꯗꯧꯅ." "ꯍꯥ, ꯀꯔꯤꯕ ꯍꯤꯟꯗꯣꯟ?" "ꯀꯩꯁꯨ ꯍꯥꯏꯗꯦ." "ꯑꯣ, ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦ." ꯑꯁꯤ ꯍꯥꯏꯅ ꯃꯦꯝꯆꯥ ꯑꯃꯗꯤ ꯃꯦꯃꯤꯆꯥ ꯋꯥꯔꯤ ꯁꯥꯗꯨꯅ ꯒꯝ ꯆꯠꯈꯤ꯫ ꯊꯥꯗꯣꯏꯁꯨ ꯏꯟꯁꯥꯡ ꯅꯥꯄꯤ ꯍꯥꯞꯄ ꯈꯥꯎ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ ꯏꯟꯅꯈꯤ꯫ ꯄꯣꯠ ꯌꯣꯟꯕꯤ ꯑꯍꯜ ꯅꯨꯄꯤ ꯑꯗꯨ ꯊꯥꯗꯣꯏꯗ ꯌꯦꯡꯗꯨꯅ "ꯑꯁ, ꯃꯇꯨꯡ ꯐꯥꯎ ꯍꯦꯛ ꯐꯖꯩꯍꯦ ꯃꯁꯤꯒꯤ ꯂꯩꯁꯥꯕꯤꯁꯦ. ꯃꯈ꯭ꯋꯥꯡ ꯑꯁꯦ ꯆꯦꯡꯇꯛ ꯇꯧꯔꯗꯅ ꯑꯩꯗꯤ ꯏꯆꯥ ꯏꯃꯧꯕꯨ ꯑꯣꯟꯊꯣꯛꯅ ꯑꯣꯏꯅꯤꯡꯈ꯭ꯔꯦꯗ." ꯑꯁꯤ ꯍꯥꯏꯅ ꯐꯤ ꯌꯣꯟꯕꯤ ꯑꯍꯜ ꯑꯗꯨ ꯃꯗꯨꯝ ꯁꯣꯟꯗꯨꯅ ꯂꯩꯖꯍꯧꯏ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯌꯥꯆꯪꯂꯛꯄ ꯃꯇꯝꯅꯤ꯫
ꯈꯨꯜ ꯑꯗꯨꯕꯨ ꯀꯣꯜꯂꯤꯕ ꯂꯥꯏꯅꯤꯡꯊꯧ ꯂꯩꯔꯦꯝꯃ ꯑꯅꯤꯒꯤ ꯃꯐꯝꯗ ꯖꯒꯣꯏ ꯈꯨꯊꯦꯛ ꯀꯠꯅꯕ ꯍꯥꯏꯗꯨꯅ ꯈꯨꯜ ꯑꯗꯨꯒꯤ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨ ꯃꯍꯩ ꯀꯦꯅꯕ ꯍꯧꯔꯝꯃꯤ꯫ ꯃꯦꯃꯤꯁꯥꯗꯤ ꯅꯨꯡꯊꯤꯜꯗꯒꯤ ꯀꯦꯕ ꯍꯧꯔꯕꯅꯤ꯫ ꯃꯦꯃꯤꯁꯥ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯃꯩ ꯑꯗꯨꯗ ꯀꯔꯤꯅꯣ ꯌꯦꯛꯁꯤꯟ ꯇꯩꯁꯤꯜꯂꯤ꯫ ꯏꯃꯥꯒꯤ ꯃꯦꯃꯤꯁꯥ, ꯌꯥꯔꯦꯅꯦ ꯅꯪꯕꯣ, ꯅꯃꯥꯏꯗꯨꯕꯨ ꯀꯔꯤꯅꯣ ꯄꯨꯝꯋꯥꯎ ꯋꯥꯎꯔꯦ ꯍꯥꯏꯋꯥꯅꯤ, ꯈꯔ ꯇꯩꯔꯕꯗꯤ ꯌꯥꯔꯦ꯫ ꯏꯃꯥꯅ ꯈꯪꯄꯣꯟꯇꯦ, ꯑꯩ ꯊꯣꯛꯄ ꯑꯗꯨꯝ ꯀꯦꯒꯦ, ꯇꯨꯃꯤꯟꯅ ꯌꯦꯡꯉꯨ, ꯍꯣꯔꯦꯟꯗꯤ ꯂꯥꯏꯕꯨꯡꯗꯅꯦ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯖꯕꯤ ꯑꯝꯇ ꯊꯣꯛꯂꯛꯑꯔꯣꯏꯗꯕꯅꯤ꯫ ꯍꯣ, ꯑꯗꯨꯕꯨꯗꯤ ꯀꯗꯥꯏꯗꯒꯤ ꯊꯣꯛꯂꯛꯑꯅꯤꯒꯦ, ꯈꯨꯜꯁꯤ ꯂꯩꯔꯤꯕ ꯂꯩꯁꯥꯕꯤꯁꯤꯡ ꯑꯁꯤꯗꯒꯤ ꯏꯆꯥꯅ ꯏꯍꯦꯟ ꯍꯦꯜꯂꯤ ꯐꯖꯕ꯫ ꯑꯁꯤ ꯍꯥꯏꯅ ꯃꯦꯝꯆꯥ ꯃꯆꯥꯅꯨꯄꯤꯅ ꯀꯦꯔꯤꯕꯗꯨ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯖꯩ꯫ ꯃꯦꯃꯤꯆꯥ ꯈꯔ ꯌꯦꯡꯕ ꯌꯥꯔꯝꯕ ꯃꯁꯛ ꯑꯗꯨ ꯍꯦꯟꯅ ꯐꯖꯅꯕ ꯍꯥꯏꯅ ꯀꯦꯁꯤꯟꯕꯗ ꯐꯖꯕꯗꯤ ꯂꯥꯏꯔꯗꯅ ꯌꯣꯡꯗ ꯀꯦꯁꯤꯟꯕꯗꯨ ꯃꯥꯜꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯊꯥꯗꯣꯏ ꯍꯣꯕꯦ ꯆꯥꯛ ꯑꯗꯨ ꯀꯟꯅ ꯊꯣꯡꯂꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗ ꯊꯥꯗꯣꯏ ꯆꯥꯛ ꯑꯗꯨ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯎꯆꯤꯟ ꯂꯣꯏꯔꯦ, ꯊꯦꯡꯈ꯭ꯔꯤ ꯃꯇꯝꯁꯤ, ꯑꯩꯁꯨ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ, ꯑꯩ ꯑꯃꯨꯛ ꯅꯪꯍꯧꯗꯕ ꯇꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯅ ꯊꯥꯗꯣꯏ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯤꯕ ꯎꯄꯨꯗꯣ ꯍꯥꯡꯗꯣꯛꯏ꯫ ꯑꯗꯨꯒ ꯑꯗꯨꯉꯩ ꯃꯥꯕꯨ ꯄꯣꯛꯄꯤ ꯃꯃꯥ ꯏꯕꯦꯝꯃꯅ ꯁꯦꯠꯂꯝ ꯏꯂꯝꯕꯒꯤ ꯐꯤ ꯐꯅꯦꯛ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ, ꯑꯁ, ꯐꯤꯁꯤꯗꯤ ꯆꯅꯥꯡ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯍꯣꯏꯗ ꯀꯩꯗꯧꯋꯦ ꯍꯥꯏꯒꯦ, ꯑꯔꯩꯕ ꯐꯤꯁꯦ ꯑꯗꯨꯃꯛ ꯏꯟꯕ ꯇꯥꯕꯅꯤ꯫ ꯑꯩꯒꯤ ꯂꯩꯖꯔꯤꯕ ꯐꯤ ꯐꯅꯦꯛ ꯈꯔꯁꯦ ꯁꯦꯠ ꯆꯥꯔꯒ ꯈꯨꯜ ꯑꯁꯤꯕꯨ ꯀꯣꯟꯕꯤꯔꯤꯕ ꯂꯥꯏꯅꯤꯡꯊꯧ ꯂꯩꯔꯦꯝꯃꯅꯤꯒꯤ ꯊꯧꯒꯜ ꯐꯪꯖꯔꯒ ꯂꯣꯏꯔꯦ꯫ ꯑꯁꯤ ꯈꯟꯅ ꯊꯥꯗꯣꯏ ꯃꯥꯒꯤ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯐꯤ ꯐꯅꯦꯛ ꯑꯗꯨ ꯁꯦꯠꯆꯤꯜꯂꯤ꯫ ꯂꯣꯏꯔꯗꯨꯅ ꯊꯥꯗꯣꯏ ꯉꯁꯥꯏ ꯃꯥꯅ ꯃꯇꯥ ꯊꯣꯏꯕꯤꯗꯒꯤ ꯋꯥꯏꯔꯨꯕ ꯁꯅꯥ ꯂꯤꯀꯣꯟ ꯑꯗꯨ ꯑꯃꯨꯛ ꯁꯤꯖꯤꯜꯂꯤ꯫ ꯀꯩꯁꯨ ꯀꯥ ꯍꯦꯟꯅ ꯀꯦꯁꯤꯟꯕ ꯇꯧꯗꯦ, ꯁꯨꯞꯅꯇꯒꯤ ꯃꯥꯂꯦꯝ ꯂꯩꯁꯥ ꯑꯃꯈꯛꯇꯅꯤ ꯃꯥꯅ ꯅꯝꯂꯤꯕ꯫ ꯄꯤꯛꯇꯛ ꯇꯧꯕ ꯅꯥꯆꯣꯝ ꯃꯆꯥ ꯑꯃ ꯑꯣꯏꯒꯤ ꯅꯥꯞꯄꯗꯨꯗ ꯆꯤꯟꯁꯤꯜꯂꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯄꯥꯜꯗꯒꯤ ꯃꯦꯃꯤꯆꯥꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯏꯆꯦ, ꯍꯣ ꯏꯆꯦ, ꯂꯣꯏꯗ꯭ꯔꯤꯕꯣ ꯅꯪ ꯍꯧꯖꯤꯛꯐꯥꯎ? ꯂꯩꯔꯣ ꯅꯪ, ꯀꯨꯏꯃꯟꯈ꯭ꯔꯦꯕ, ꯀꯩꯅꯣ ꯈꯪꯗꯦ꯫ ꯉꯥꯏꯔꯨꯔꯅꯨ ꯏꯆꯥꯁꯤꯗꯤ, ꯊꯅꯝꯃꯣ, ꯃꯔꯥꯏꯅ ꯃꯊꯟꯇ ꯂꯥꯛꯆꯅꯤ꯫ ꯃꯥꯕꯨꯁꯨ ꯑꯩꯈꯣꯏꯅ ꯉꯥꯏꯔꯒ ꯂꯩꯒꯗ꯭ꯔꯣ? ꯏꯃꯥꯇꯣꯟ, ꯑꯩ ꯂꯣꯏꯔꯦ, ꯊꯣꯛꯂꯛꯑꯒꯦ꯫ ꯑꯁꯤ ꯍꯥꯏꯅ ꯃꯍꯥꯛ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯊꯣꯛꯂꯛꯄꯗ ꯃꯅꯥꯎꯅꯨꯄꯤ ꯃꯦꯃꯤꯆꯥ ꯃꯁꯨꯝ ꯇꯥꯕ ꯃꯈꯩ ꯀꯦꯁꯤꯟꯗꯨꯅ ꯑꯔꯩꯕ ꯁꯅꯥ ꯂꯤꯀꯣꯟ ꯄꯨꯝꯕ ꯁꯤꯖꯤꯟꯗꯨꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯊꯦꯠꯂꯤꯕ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯦꯃꯤꯆꯥ, ꯏꯆꯦ ꯂꯣꯏꯔꯦ, ꯆꯠꯅꯕ ꯇꯧꯔꯁꯤ꯫ ꯁꯨꯀꯦꯗ ꯅꯤꯡꯊꯤꯖꯕꯤ ꯊꯥꯗꯣꯏꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯃꯦꯃꯤꯆꯥ ꯃꯁꯥꯗꯨ ꯀꯜꯂꯛꯄꯅ ꯈꯥꯡꯕ ꯂꯥꯛꯄ ꯉꯝꯂꯝꯗꯦ꯫ ꯃꯦꯃꯤꯆꯥ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯏꯪꯒꯤꯠ ꯑꯃ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯕꯨꯛ ꯐꯠꯇꯕꯤ ꯃꯦꯃꯤꯆꯥ ꯃꯆꯥꯒꯤ ꯏꯪꯒꯤꯠ ꯑꯗꯨꯗ ꯍꯥꯏꯅꯤꯡꯂꯤꯕꯗꯨ ꯀꯔꯤꯅꯣ ꯈꯪꯉꯤ꯫ ꯃꯦꯃꯤꯆꯥ ꯊꯥꯗꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯍꯩ ꯊꯥꯗꯣꯏ, ꯅꯪ ꯂꯩꯍꯧꯔꯣ, ꯂꯥꯛꯑꯅꯣ, ꯌꯨꯝ ꯁꯪꯍꯧꯔꯣ ꯅꯪ꯫ ꯏꯃꯥꯇꯣꯟ, ꯑꯩꯁꯨ ꯖꯒꯣꯏ ꯁꯥꯕ ꯌꯥꯎꯅꯤꯡꯉꯤ, ꯑꯩꯁꯨ ꯂꯥꯛꯀꯦ꯫ ꯍꯩ, ꯅꯪ ꯑꯩꯒꯤ ꯁꯤꯟꯊꯛꯇꯅꯦ ꯌꯥꯝ ꯈꯨꯝꯂꯛꯀꯅꯨ, ꯂꯩꯍꯧꯔꯣꯗꯤ ꯀꯣꯛ ꯂꯩꯍꯧꯔꯣ, ꯅꯪ ꯖꯒꯣꯏ ꯌꯥꯝ ꯁꯥꯅꯤꯡꯕ꯭ꯔꯥ? ꯍꯥ? ꯀꯨꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯇꯪ ꯂꯥꯛꯄ ꯈꯨꯜꯒꯤ ꯂꯥꯏ ꯍꯔꯥꯎꯕꯁꯤꯗ ꯂꯥꯏꯅꯤꯡꯊꯧ ꯂꯩꯔꯦꯝꯃꯅꯤꯒꯤ ꯊꯧꯒꯜ ꯐꯪꯖꯅꯤꯡꯗꯨꯅ ꯑꯗꯨꯛ ꯍꯥꯏꯕꯅꯤ꯫ ꯋꯥ ꯃꯈꯥ ꯌꯥꯝ ꯇꯥꯔꯅꯨ, ꯑꯩꯕꯨꯅꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯟꯒꯅꯨꯀꯣ, ꯆꯠꯂꯨ ꯏꯃꯨꯡ ꯆꯪꯉꯨ, ꯌꯨꯝ ꯁꯪꯂꯝꯃꯣ, ꯂꯩꯍꯧꯔꯣ꯫ ꯍꯩ ꯃꯦꯃꯤꯆꯥ, ꯏꯃꯥꯒ ꯆꯠꯁꯤ ꯂꯥꯛꯑꯣ꯫ ꯏꯃꯥꯇꯣꯟ, ꯑꯩꯁꯨ ꯂꯥꯛꯀꯦ, ꯉꯁꯤ ꯈꯛꯇꯪꯗꯤ ꯅꯁꯥꯅ ꯍꯥꯏꯔꯤꯁꯤ ꯌꯥꯕꯤꯌꯨꯕ꯫ ꯃꯁꯤ ꯋꯥ ꯌꯥꯝ ꯉꯥꯡꯗꯧꯔꯤ, ꯅꯪ ꯌꯥꯝ ꯆꯠꯅꯤꯡꯂꯕ ꯅꯠꯇ꯭ꯔꯣ? ꯐꯔꯦ ꯅꯪ ꯌꯥꯝ ꯆꯠꯅꯤꯡꯂꯕꯗꯤ꯫ ꯑꯁꯤ ꯍꯥꯏꯅ ꯃꯦꯃꯤꯆꯥꯅ ꯊꯥꯗꯣꯏꯅ ꯏꯜꯂꯤꯕ ꯍꯔꯥꯎ ꯐꯤ ꯑꯗꯨ ꯃꯨꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯃꯨꯡꯗ ꯄ꯭ꯔꯔꯞ ꯆꯪꯈꯤ꯫ ꯀꯩꯅꯣ, ꯏꯃꯥꯇꯣꯟ! ꯑꯁꯤ ꯍꯥꯏꯅ ꯊꯥꯗꯣꯏ ꯃꯃꯥꯇꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤ꯫ ꯃꯦꯝꯆꯥ ꯏꯃꯨꯡꯗꯒꯤ ꯊꯥꯎꯃꯩ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯊꯥꯗꯣꯏꯒꯤ ꯆꯔꯩ ꯐꯤ ꯑꯗꯨꯕు ꯃꯩ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯔꯛꯂꯝꯃꯤ꯫ ꯏꯃꯥꯇꯣꯟ, ꯑꯩ ꯆꯠꯂꯔꯣꯏꯒꯦ, ꯐꯤꯗꯨꯗꯗꯤ ꯃꯩ ꯊꯥꯗꯣꯛꯄꯤꯒꯅꯨ꯫ ꯐꯤꯗꯣ ꯑꯩꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕꯤ ꯏꯃꯥꯒꯤꯅꯤ, ꯃꯆꯥ ꯑꯩꯅ ꯏꯃꯥꯃꯛꯅꯤ ꯈꯟꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯕꯅꯤ, ꯃꯗꯨꯗꯗꯤ ꯇꯧꯕꯤꯅꯣ꯫ ꯑꯩ ꯏꯃꯥꯇꯣꯟ ꯍꯥꯏꯕ ꯏꯟꯖꯒꯦ, ꯐꯤꯗꯨꯗꯗꯤ ꯃꯩ ꯊꯥꯕꯤꯒꯅꯨ꯫ ꯑꯁꯤ ꯍꯥꯏꯅ ꯊꯥꯗꯣꯏ ꯃꯦꯝꯆꯥꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯍꯩꯖꯩ꯫ ꯃꯦꯃꯤꯆꯥ ꯊꯥꯗꯣꯏꯅ ꯀꯞꯄ ꯎꯔꯒ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯤ꯫ ꯃꯦꯝꯆꯥ ꯇꯧꯒꯦ ꯑꯃ ꯌꯥꯎꯅ ꯊꯑꯣꯏꯅ ꯊꯥꯗꯣꯏꯒꯤ ꯆꯔꯩ ꯐꯤ ꯑꯗꯨꯕꯨ ꯃꯩ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯐꯔꯤꯅꯤ, ꯁꯤ ꯑꯣꯏꯔꯗꯤ ꯐꯔꯝꯃꯅꯦꯕ, ꯐꯖꯅ ꯍꯥꯟꯅꯤꯡꯉ ꯌꯥꯗ꯭ꯔꯕꯅꯤꯅ ꯁꯤ ꯑꯣꯏꯔꯕꯗꯤ ꯐꯔꯦꯗꯅ꯫ ꯍꯩ ꯏꯃꯥꯒꯤ ꯃꯦꯃꯤꯆꯥ, ꯂꯥꯎ ꯆꯠꯂꯁꯤ, ꯏꯆꯥ ꯖꯒꯣꯏ ꯁꯥꯕ ꯊꯦꯡꯈ꯭ꯔꯅꯤ꯫ ꯑꯁꯤ ꯍꯥꯏꯅ ꯃꯦꯝꯆꯥ ꯑꯃꯗꯤ ꯃꯦꯃꯤꯆꯥ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯥꯗꯣꯏ ꯃꯥꯗꯤ ꯑꯆꯥꯛꯄ ꯐꯤꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯤꯛꯅ ꯀꯞꯂꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯌꯧꯔꯕ ꯐꯥꯎꯕ ꯃꯦꯃꯤꯆꯥ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤ꯫ ꯏꯃꯥꯒꯤ ꯃꯦꯃꯤꯆꯥ, ꯅꯪꯕꯨ ꯍꯧꯒꯠꯄ ꯌꯥꯗ꯭ꯔꯤꯕ꯭ꯔꯣ? ꯍꯧꯒꯠꯂꯣꯅꯦ, ꯊꯦꯡꯉꯦ꯫ ꯑꯁ ꯏꯃꯥ, ꯉꯥꯏꯍꯥꯛꯇ ꯇꯨꯝꯈꯤꯒꯦ, ꯑꯗꯨꯒꯤ ꯁꯔꯨꯛ ꯃꯤꯅꯥꯏ ꯅꯨꯕꯤꯗꯣ ꯀꯧꯔꯣ꯫ ꯑꯩ ꯉꯔꯥꯡ ꯖꯒꯣꯏ ꯁꯥꯕꯋꯣ ꯂꯥꯏꯕꯧ ꯆꯣꯡꯕꯋꯣ ꯌꯥꯎꯔꯨꯕꯒꯤ ꯏꯁꯥꯁꯦ ꯂꯣꯏ ꯊꯤꯟꯗꯣꯛꯑꯦ, ꯏꯁꯥꯁꯦ ꯑꯝꯇ ꯅꯝꯃꯟꯒꯦꯕ꯫ ꯍꯣꯏ ꯏꯃꯥ ꯀꯧꯔꯛꯑꯒꯦ꯫ ꯍꯩ ꯊꯥꯗꯣꯏ, ꯃꯁꯤꯅꯅꯦ ꯑꯃꯨꯛ ꯀꯧꯕꯗ ꯇꯥꯔꯣꯏꯗꯕꯅꯤ꯫ ꯍꯩ ꯊꯥꯗꯣꯏ, ꯁꯤꯔꯕ꯭ꯔꯅꯦ ꯅꯪꯕꯣ? ꯑꯁꯤ ꯍꯥꯏꯅ ꯃꯦꯝꯆꯥ ꯊꯥꯗꯣꯏꯕꯨ ꯂꯥꯛꯇꯨꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯊꯥꯗꯣꯏ ꯆꯥꯛ ꯊꯣꯡꯅꯕ ꯁꯤꯡ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯁꯤꯡ ꯈꯥꯏꯔꯝꯕꯗꯒꯤ ꯃꯃꯥꯇꯣꯟꯅ ꯃꯥꯕꯨ ꯀꯧꯔꯤꯕꯗꯨ ꯇꯥꯕꯗ ꯃꯃꯥꯇꯣꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫
Imaton kay haige nang kadayda satluge ngasaydige ina kawrido nang nanado tabdra ha natraga nang isya tana thawoin tasinadribro Imaton ay maningna singkhairubani ada Imaton na kawbodo tazahudri ado Imaton na nachaibu kawbibabu kari haige hai nanang nupi asya masasi thindu eye nang nongta masasi namu haige haidana kawbani oi ai khongsia amta namulo ai khongsiam nar Thadoi tapna sangsilaktuna Memisa-gi makhong adu nambiri Memisa ningthaugi masanupi si mangaikre montek mondum mathak aduda nungaina tumduna mathak thongba ahalda makhong adu paihalli tanzaduda mapalomdagi nupa amana Memisa-bu kauraklammi Dumsa Dumsa ila iye Haiba loya la imalenya asi haina Memsa mapanda thoki Memisa-su tumlambadagi phat haugattuna Masamanado semjinduna mapanda momonoktuna thoraklami Memisa irang puba minok ama noktuna Taloya lakpiri ibung lakpasidi kari pizani kari su pijadrabasu yareda asi haina loya imumlumda thadoi tholakpra haina kiruk su yengli Memsa loya don sinduna loya nang lakpa yam phare nang nadom sasya isaga wamta tanagedana khalamlibani kari wa obirabano aikoigi yumsya Maning thangbi phaklang singse loina kinthare amuk nangna phaklang sing asya wai tai drabdi yaroi aduna nangna phaklang wai tai bai ba mi khra thibira o haige da tawbani adugi bu thiraklaga loiri kai thabak sujagi haiba mi kayamani leiri aina athubada mi khra pudu lagi dumsa asi haina amuk loya thadoi tholak par yengi thoklak mandrabaduda loya Memsa da sum nairaklammi dumsa isingi da daksagi hoi hei thadoi Ising khuzai amta puthorao Mikuk khraki tungda thadoi ising khuzai ama puduna thoklaklammi Loya thadoi ubada yam hainadaba mit yengamana thadoi bu koktaki khongphau bu yenglaklammi Hai ising du paraga sum layu haiba natenya nang ta loya da piyo thadoi hainada loya da ising khuzai du pi loya khuzai du lawbagi namada thadoi gi makhut adu da phat paisili asumna taropasida hainadraduna thadoi makhut adu phat chatuni Hai yare nang imung de sango Thabain khang lusiluro Hoi maton asi haina thadoi imungda sangki asumna loyasu ngyak Memsa-ga wari watai tawraba tungda satkirami loyana satkrabada Memisa mamagi manak aduda phamtharaktuna Ima haunya kaidawrage ta loyasya aidi yam pamsai mabu nasai oinaba imanawda simbiyuba haima asibu wanena isana pamlabadi nangi ta loyasya isagi oinanaba Imana sinbiba taredana Adoima talo yasya Akoy minay nupi sidaga munaga yam yengi Aingondadi nongta yengbirakte Aidi talo yamna masigi minay nupi siya pamzaba yam mali Hera minay nupi manabu kari oiradana Loyana pamdoino Loyadine isagi Aina su loyabu iya oiba papi Adunanya loyada ina warol puma haradawni Ado talo yanabu yarakadrasini Karigi yadanige nangmu nasak thiba miro nasak haire damada phajai lanthum haire damada lai akhogi lariba lanthum mayam sina loyabu mamit thakat hanbadane loyana nangonda yadaba ngamgadawba nate adoima lariba lanthum se masigi minanu bisigi su saru khaigadro khairoi kaidobagi khaidoino masu akhoi pabagi nupi angi masan aduna Magi phangpham thokpa saruk pirona hairadi kamdauba o magi phangpham thokpa saruk pira on haireklabadinya masindo thugaireda ina madinya aina khongtekpara mitangbra mathibiraga lukhong thokpiradaw aikhoida sayet khuyet nadanaba aduna pharani kaigum mana nungai pheba imungdaga mayum pankhraga nugainaga leikradi aidi yam kalakani aduna patat kai lairaba nupa amada luhong bikhrasi madumakni Nama aina khalisisu Mana hayeng mayung pankhraga wan laikhibaduni aina pamliba Asi haina wari tawri asumna nong ninigi matungda Loyana nupa naha khra puduna Memsa hoida laklammi Dumsa yum semjinaba mi haibado Makhoi humsi oina hekta puzaraklabani Phare hai ibungo sa ngasidagi noina gi yumse khara semjinbiba tare tu asomgi maning thangma phaklang ase Noina kintharabani asigasia amukta noina semjinbiramo asi haina wari watai ngak tawraba tungda loyana purakliba nupa khra dubu
ꯃꯦꯝꯁꯥꯅ ꯊꯕꯛ ꯁꯨꯐꯝ ꯇꯥꯛꯇꯨꯅ ꯊꯕꯛ ꯁꯨꯕ ꯍꯧꯍꯜꯂꯝꯃꯤ꯫ ꯏꯕꯨꯡꯉꯣ ꯂꯣꯌꯥ, ꯉꯁꯤꯗꯤ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯔꯒ ꯍꯟꯈ꯭ꯔꯣ꯫ ꯍꯣꯏ ꯌꯥꯏ ꯏꯗꯣꯝꯆꯥ, ꯅꯆꯥꯗꯤ ꯏꯗꯣꯝꯆꯥ ꯍꯣꯏꯗ ꯆꯥꯛ ꯆꯥꯅꯤꯡ ꯂꯩꯔꯝꯃꯤꯅꯤ꯫ ꯑꯗ ꯏꯗꯣꯝꯆꯥ ꯍꯣꯏꯅ ꯍꯥꯏꯕꯤꯔꯛꯇꯕꯒꯤ ꯋꯥꯅꯤ꯫ ꯑꯣ, ꯉꯁꯤꯗꯤ ꯍꯥꯏꯔꯕꯅꯤꯅ ꯆꯥꯈ꯭ꯔꯁꯤꯀꯣ꯫ ꯍꯣꯏ ꯏꯗꯣꯝꯆꯥ꯫ ꯑꯗꯣ ꯂꯣꯌꯥ, ꯅꯪꯉꯣꯟꯗ ꯏꯗꯣꯝꯆꯥ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ꯫ ꯍꯥꯏꯕꯤꯌꯨ ꯏꯗꯣꯝꯆꯥ꯫ ꯅꯪꯕꯨ ꯈꯪꯅꯖꯕꯤ ꯅꯨꯄꯤꯒ ꯂꯩꯕ꯭ꯔꯣ? ꯍꯥ? ꯂꯩꯇꯦꯗ ꯏꯗꯣꯝꯆꯥ꯫ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯃꯦꯃꯤꯆꯥꯒ ꯅꯪꯒ ꯈꯪꯅꯔꯣ꯫ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝꯁꯦ ꯁꯦꯟꯅꯕ ꯉꯝꯒꯗꯕ ꯑꯐꯕ ꯏꯌꯥꯅꯨꯄꯥ ꯑꯃ ꯊꯤꯔꯛꯂꯤꯕꯁꯦ ꯀꯨꯏꯔꯕꯅꯤ꯫ ꯑꯗ ꯅꯪꯁꯦ ꯅꯗꯣꯝꯆꯥꯅ ꯑꯐꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯅꯤ ꯈꯪꯕꯒꯤ ꯅꯪꯉꯣꯟꯗ ꯀꯣꯏꯗꯅ ꯗꯣꯡ ꯗꯣꯡ ꯍꯦꯛꯇ ꯍꯥꯏꯔꯕꯅꯤ꯫ ꯅꯆꯟ ꯃꯦꯃꯤꯆꯥꯅꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯅ ꯍꯥꯏꯔꯤ꯫ ꯑꯁꯤ ꯍꯥꯏꯅ ꯃꯦꯝꯆꯥ ꯏꯀꯥꯏꯕ ꯀꯔꯤꯁꯨ ꯈꯪꯗꯅ ꯃꯆꯥꯅꯨꯄꯤ ꯃꯦꯃꯤꯆꯥꯒꯤ ꯊꯃꯣꯏꯒꯤ ꯋꯥ ꯑꯗꯨ ꯂꯣꯌꯥꯗ ꯍꯥꯏꯔꯤ꯫ ꯃꯦꯝꯆꯥꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯒ ꯃꯗꯣꯝ ꯋꯥꯈꯜ ꯇꯧꯔꯤ꯫ ꯀꯩꯅꯣ, ꯑꯩꯅꯗꯤ ꯁꯣꯝꯗ ꯊꯥꯗꯣꯏ ꯄꯥꯝꯃꯤ, ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯁꯛꯊꯤꯕꯤ ꯃꯦꯃꯤꯆꯥꯒꯤ ꯅꯨꯄꯥ ꯑꯣꯏꯔꯁꯤ ꯀꯥꯏ? ꯍꯣꯏꯗ, ꯑꯣꯏꯔꯒ ꯂꯣꯏꯔꯦ꯫ ꯃꯔꯜ ꯃꯊꯨꯝ ꯃꯆꯥ ꯂꯩꯕ ꯅꯨꯄꯤꯁꯤꯕꯨ ꯃꯦꯃꯤꯆꯥꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯀꯥꯟꯅꯕꯅꯤ꯫ ꯊꯥꯗꯣꯏꯒꯤꯗꯤ ꯃꯃꯥꯇꯣꯟꯅ ꯀꯔꯤꯁꯨ ꯃꯥꯒꯤꯅꯦ ꯍꯥꯏꯅ ꯂꯟ ꯊꯨꯝ ꯈꯥꯏꯔꯛꯑꯣꯏ꯫ ꯑꯗꯨꯅ ꯃꯦꯃꯤꯆꯥ ꯍꯥꯟꯅ ꯂꯨꯍꯣꯡꯂꯒꯦ, ꯑꯗꯨꯒ ꯀꯣꯟꯅ ꯊꯥꯗꯣꯏꯁꯦ ꯑꯃꯨꯛ ꯑꯩꯅ ꯅꯝꯅ ꯂꯧꯔꯒ ꯂꯣꯏꯔꯦ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯂꯟ ꯊꯨꯝꯁꯨ ꯐꯪꯒꯅꯤ, ꯑꯗꯨꯒ ꯄꯥꯝꯖꯕꯤ ꯅꯨꯄꯤꯁꯨ ꯐꯪꯒꯅꯤ꯫ ꯏꯕꯨꯡꯉꯣ ꯂꯣꯌꯥ, ꯅꯪꯕꯨ ꯀꯔꯤ ꯈꯜꯂꯤꯒꯦ? ꯅꯪ ꯅꯗꯣꯝꯆꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯕꯨ ꯌꯥꯅꯤꯡꯗ꯭ꯔꯕ꯭ꯔꯣ? ꯌꯥꯅꯤꯡꯉꯤ ꯏꯗꯣꯝꯆꯥ꯫ ꯃꯦꯃꯤꯆꯥꯒꯨꯝꯕꯤ ꯑꯃ ꯑꯩꯒꯤ ꯑꯣꯏꯅ ꯐꯪꯖꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯍꯥꯏꯔꯤꯕ꯫ ꯑꯁꯤ ꯍꯥꯏꯅ ꯋꯥꯔꯤ ꯇꯧꯔꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯊꯕꯛ ꯁꯨꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯌꯦꯅꯈꯥꯒꯤ ꯐꯛꯂꯥꯡ ꯑꯗꯨ ꯋꯥꯏ ꯇꯩꯅ ꯇꯩꯅ ꯃꯈꯣꯏ ꯃꯁꯦꯜ ꯋꯥꯔꯤ ꯇꯧꯔꯤ꯫ ꯄꯤꯁꯛꯅ, ꯃꯩꯔꯥꯕ, ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡꯏꯟꯅꯔꯒ ꯊꯕꯛ ꯁꯨꯕ ꯂꯥꯛꯏꯁꯤꯕꯣ? ꯅꯣꯏ ꯄꯥꯕ ꯍꯣꯏ ꯏꯃꯥ ꯍꯣꯏꯅ ꯌꯥꯕ꯭ꯔꯣ? ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯆꯥ ꯅꯪꯅ ꯁꯨꯃꯥꯏꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯕ ꯆꯠꯄꯁꯤꯕꯨ ꯅꯠꯇꯦ ꯌꯥꯕ꯭ꯔꯕ? ꯌꯥꯏ ꯀꯩꯅꯣ, ꯑꯩꯒꯤꯁꯦ ꯊꯑꯣꯏꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯅꯤ꯫ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏ ꯂꯩꯊꯣꯛꯄꯗꯣ ꯑꯩꯗꯤ ꯄꯥꯝꯗꯦ꯫ ꯑꯗꯨꯅꯅꯦ ꯊꯑꯣꯏꯅ ꯑꯩꯅ ꯅꯣꯏꯒꯤ ꯇꯨꯡꯏꯜꯂꯒ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯁꯦ꯫ ꯑꯩꯗꯤ ꯅꯪꯗꯧꯅꯒ ꯁꯦꯜ ꯄꯥꯏꯕ ꯃꯆꯥ ꯑꯣꯏꯔꯝꯃꯗꯤꯕ ꯃꯣꯟꯇꯦꯛ ꯃꯣꯟꯗꯨꯝ ꯃꯊꯛꯇ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯒ ꯂꯩꯅꯤ ꯊꯣꯝꯕꯅ꯫ ꯑꯗꯨꯅꯦ ꯑꯩꯁꯨ ꯏꯇꯥꯎ ꯃꯩꯔꯥꯕꯗꯧꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯆꯥꯒ ꯑꯣꯏꯔꯝꯃꯗꯤ ꯊꯕꯛ ꯑꯃ ꯁꯨꯕꯤꯔꯣꯏ꯫ ꯌꯥꯔꯦ ꯅꯣꯏꯅꯤꯒꯤ ꯋꯥꯔꯤꯗꯣ ꯑꯩ ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯏꯃꯥ ꯄꯥꯕꯅ ꯁꯦꯜ ꯄꯥꯏ ꯍꯥꯏꯗꯨꯅꯁꯨ ꯀꯩꯗꯧꯅꯨꯡꯗ ꯃꯇꯝ ꯃꯥꯡꯍꯜꯂꯒ ꯂꯩꯊꯣꯛꯂꯣꯏꯗꯕꯅꯤ꯫ ꯁꯦꯜ ꯍꯥꯏꯁꯤꯗꯤ ꯇꯥꯟꯁꯤꯟꯕ ꯌꯥꯕ ꯇꯥꯟꯁꯤꯟꯍꯧꯒꯗꯧꯅꯤ꯫ ꯑꯁꯤ ꯍꯥꯏꯅ ꯃꯩꯔꯥꯕ ꯐꯛꯂꯥꯡ ꯑꯗꯨ ꯋꯥꯏ ꯇꯩꯔꯤ꯫ ꯄꯤꯁꯛ ꯑꯃꯗꯤ ꯊꯣꯝꯕ ꯃꯇꯥꯎ ꯃꯩꯔꯥꯕꯗ ꯌꯦꯡꯗꯨꯅ ꯊꯣꯝꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯇꯥꯎ, ꯅꯪꯁꯤ ꯌꯥꯝ ꯆꯝꯃꯤ꯫ ꯅꯪꯒꯤ ꯅꯆꯥꯁꯤꯗ ꯅꯥꯄꯜ ꯍꯥꯏꯕꯁꯦ ꯀꯔꯤꯝꯇ ꯍꯦꯛ ꯌꯥꯎꯗꯦ꯫ ꯑꯗꯨꯕꯨꯗꯤ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯅꯣꯡꯃꯗ ꯑꯩ ꯃꯉꯥꯏꯔꯕꯅꯤ ꯍꯥꯏꯗꯅ ꯃꯉꯛ ꯍꯥꯏꯒꯠꯇꯦ꯫ ꯂꯥꯏꯔ ꯃꯇꯥꯎ ꯑꯩꯈꯣꯏꯒ ꯄꯨꯟꯗꯨꯅ ꯆꯥꯛ ꯄꯨꯈꯝ ꯑꯃꯠꯇꯗ ꯃꯨꯟꯅ ꯆꯥꯃꯤꯟꯅꯕ ꯑꯆꯧ ꯃꯆꯥ ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟꯕ ꯈꯥꯏꯗꯕ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎꯅꯤ꯫ ꯑꯗꯨꯕꯨꯗꯤ ꯏꯃꯥ ꯏꯕꯦꯝꯃꯁꯨ ꯃꯕꯨꯛ ꯐꯩꯗ, ꯃꯤꯅꯨꯡꯁꯤ ꯆꯥꯎꯏ, ꯄꯥꯕꯨꯡꯁꯨ ꯃꯕꯨꯛ ꯐꯩ, ꯄꯨꯛꯆꯦꯜ ꯆꯥꯎꯏ, ꯅꯥꯄꯜ ꯌꯥꯎꯗꯦ꯫ ꯑꯗꯨꯅ ꯏꯇꯥꯎꯁꯨ ꯅꯥꯄꯜ ꯌꯥꯎꯗꯕ ꯃꯤꯁꯛ ꯑꯣꯏꯔꯤꯕꯅꯤ꯫ ꯏꯇꯥꯎ, ꯅꯪꯕꯨ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯅꯣꯏ ꯑꯅꯤꯅ ꯑꯩꯁꯦ ꯊꯥꯒꯠꯂꯒ ꯇꯤꯀꯤ ꯄꯤꯖꯩꯗꯨ ꯇꯧꯏ꯫ ꯊꯕꯛ ꯂꯩꯊꯣꯛꯅꯕ, ꯑꯩꯉꯣꯟꯗ ꯊꯕꯛ ꯂꯣꯏꯅ ꯇꯧꯍꯟꯕ ꯌꯥꯅꯕ ꯑꯩꯕꯨ ꯊꯥꯒꯠꯁꯅꯔꯤꯗꯣ ꯑꯩꯁꯨ ꯂꯣꯏ ꯈꯪꯉꯤ꯫ ꯀꯥꯟꯅꯗꯦ, ꯑꯗꯨꯋꯥꯏꯗ ꯈꯗꯥꯡ ꯊꯥꯗꯔꯒ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯐꯛꯂꯥꯡ ꯋꯥꯏ ꯇꯩꯕꯁꯤ ꯌꯥꯎꯔꯨ ꯂꯥꯛꯑꯣ꯫ ꯏꯇꯥꯎ ꯄꯤꯁꯛ, ꯅꯪꯅ ꯃꯅꯤꯡꯗ ꯂꯩꯕꯥꯛ ꯑꯊꯤꯠꯄ ꯂꯩꯍꯧꯕꯗꯣ ꯈꯨꯗꯦꯡꯁꯤꯗ ꯍꯥꯞꯂꯒ ꯈꯔ ꯄꯨꯔꯛꯎ꯫ ꯑꯁꯤ ꯍꯥꯏꯅ ꯃꯩꯔꯥꯕ ꯃꯈꯥ ꯇꯥꯅ ꯋꯥꯏ ꯑꯗꯨ ꯇꯩꯔꯤ꯫ ꯃꯩꯔꯥꯕ ꯋꯥꯏ ꯇꯩꯅ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯌꯦꯡꯂꯛꯄꯗ ꯊꯥꯗꯣꯏꯅ ꯆꯥꯛ ꯊꯣꯡꯗꯨ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯔꯨꯔꯦ꯫ ꯃꯩꯔꯥꯕ, ꯊꯥꯗꯣꯏ ꯃꯥꯕꯨ ꯑꯍꯥꯟꯕ ꯎꯕꯗ ꯃꯤꯠꯐꯝ ꯍꯣꯡꯕ ꯉꯝꯗ ꯊꯥꯗꯣꯏ ꯃꯥꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯖꯩ꯫ ꯊꯥꯗꯣꯏ ꯃꯥꯁꯨ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯈꯪꯌꯦꯡ ꯌꯦꯡꯂꯛꯄꯗ ꯑꯅꯤꯗꯨ ꯃꯤꯠ ꯆꯥꯅꯩ꯫ ꯀꯨꯏꯅ ꯃꯤꯠ ꯆꯥꯅꯕ ꯉꯝꯗ ꯃꯃꯩꯁꯤꯡ ꯑꯗꯨ ꯐꯠ ꯑꯃꯨꯛ ꯂꯩꯊꯣꯛꯏ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯦꯝꯆꯥ ꯆꯥꯛꯈꯨꯝ ꯑꯗꯨ ꯆꯪꯂꯛꯇꯨꯅ, ꯍꯩ ꯊꯥꯗꯣꯏ, ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯥ? ꯍꯥ? ꯂꯣꯏꯖꯔꯤ ꯏꯃꯥꯇꯣꯟ꯫ ꯂꯣꯏꯔꯕꯗꯤ ꯀꯣꯛ ꯆꯥꯛꯇꯨ ꯊꯤꯕ ꯌꯥꯗ꯭ꯔꯣ? ꯆꯥꯛ ꯊꯤꯔꯣꯏꯗꯅ ꯑꯃꯨꯛ ꯍꯥꯏꯅꯈꯤꯗ꯭ꯔꯣ? ꯁꯨꯝ ꯍꯥꯏꯅꯕ ꯉꯥꯏꯔꯒ ꯂꯩꯔꯕꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯅꯤ? ꯍꯥ? ꯏꯃꯥꯇꯣꯟ, ꯅꯆꯥ ꯁꯠ ꯊꯤꯖꯔꯛꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯅ ꯊꯥꯗꯣꯏ ꯆꯥꯛ ꯑꯗꯨ ꯊꯤꯔꯤ꯫ ꯂꯣꯌꯥ ꯑꯃꯗꯤ ꯃꯦꯃꯤꯆꯥꯁꯨ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯏꯃꯥꯒꯤ ꯃꯦꯃꯤꯆꯥ, ꯅꯪ ꯅꯕꯨꯡꯗ ꯐꯥꯟꯗꯣ ꯄꯤꯌꯨ꯫ ꯏꯕꯨꯡꯉꯣ ꯂꯣꯌꯥ, ꯐꯥꯟꯗꯨꯗ ꯐꯝꯃꯨ꯫ ꯁꯦ ꯀꯣꯝꯄꯥꯛꯁꯦ ꯁꯤꯗ ꯅꯈꯨꯠ ꯍꯥꯝꯃꯨꯁꯦ꯫ ꯍꯩ ꯊꯥꯗꯣꯏ, ꯆꯥꯛꯇꯣ ꯁꯠ ꯊꯤꯌꯨꯅꯦ ꯅꯪꯕꯣ꯫ ꯊꯥꯗꯣꯏ ꯆꯥꯛ ꯑꯗꯨ ꯊꯤꯕ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯁꯔꯨꯛ ꯄꯤꯔꯛꯂꯝꯃꯤ꯫ ꯃꯦꯝꯆꯥ, ꯃꯦꯃꯤꯆꯥ ꯑꯃꯗꯤ ꯂꯣꯌꯥ ꯆꯥꯛ ꯆꯥꯕ ꯍꯧꯏ꯫ ꯊꯥꯗꯣꯏꯅ ꯃꯈꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯂꯤ꯫ ꯂꯣꯌꯥ ꯆꯥꯛ ꯑꯗꯨ ꯆꯥꯅ ꯊꯥꯗꯣꯏꯗ ꯌꯦꯡꯂꯤ꯫ ꯑꯩꯈꯣꯏ ꯊꯥꯗꯣꯏꯁꯦ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯌꯥꯝ ꯍꯩ꯫ ꯃꯦꯃꯤꯆꯥ, ꯂꯣꯌꯥꯅ ꯊꯥꯗꯣꯏꯕꯨ ꯊꯥꯒꯠꯄ ꯇꯥꯔꯒ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯍꯥꯏꯗꯨ ꯑꯣꯏꯔꯦ꯫ ꯑꯩꯁꯨ ꯌꯥꯝ ꯍꯩꯌꯦ ꯇꯥ ꯂꯣꯌꯥ꯫ ꯃꯊꯪꯗꯗꯤ ꯑꯩ ꯅꯣꯏꯅ ꯊꯣꯡꯂꯒ ꯇꯥ ꯂꯣꯌꯥꯕꯨ ꯄꯤꯖꯒꯦ꯫
ꯑꯗꯣ ꯆꯥꯛ ꯏꯟꯁꯥꯡ ꯍꯥꯞꯍꯜꯂꯛꯈꯣꯔꯥ ꯌꯥꯔꯅꯤ ꯃꯦꯃꯤꯁꯥ ꯍꯣꯏ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯀ꯭ꯋꯥ ꯆꯥꯕ ꯊꯣꯛꯄ ꯑꯣꯏꯅ ꯁꯨꯝ ꯀꯣꯏꯊꯣꯛꯁꯤ ꯇꯥꯂꯣꯌꯥ ꯍꯣꯏ ꯍꯣꯏ ꯅꯪ ꯉꯥꯏꯔꯒꯕꯨ ꯑꯩꯅ ꯌꯥꯗꯦ ꯍꯥꯏꯕ꯭ꯔꯣ ꯑꯁꯨꯝꯅ ꯆꯥꯛ ꯑꯗꯨ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤ ꯊꯥꯗꯣꯏ ꯃꯈꯣꯏꯅ ꯆꯥꯔꯝꯕꯒꯤ ꯂꯨꯈꯥꯛꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯒ ꯀꯣꯜꯂꯤꯛ ꯑꯃꯥꯡ ꯑꯁꯣꯏꯁꯤꯡꯗꯨ ꯃꯅꯤꯡꯗ ꯄꯨꯊꯣꯔꯛꯇꯨꯅ ꯐꯦꯡꯕ ꯍꯧꯏ ꯍꯥꯏ ꯊꯥꯗꯣꯏ ꯀꯩ ꯍꯥꯏꯒꯦ ꯏꯃꯥꯇꯣꯟ ꯑꯩ ꯃꯅꯤꯡꯗ ꯀꯣꯜ ꯂꯨꯈꯥꯛ ꯐꯦꯡꯉꯤꯌꯦ ꯃꯦꯝꯁꯥ ꯐꯤꯌꯥꯝ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯁꯦ ꯀꯣꯟꯗꯣ ꯐꯦꯡ ꯂꯣꯏꯔꯒ ꯐꯤꯔꯣꯜ ꯑꯃꯣꯠꯄꯁꯤꯡꯁꯦ ꯁꯨꯗꯣꯛꯑꯣ ꯍꯣꯏ ꯏꯃꯥꯇꯣꯟ ꯑꯁꯤ ꯍꯥꯏꯅ ꯊꯥꯗꯣꯏ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯏꯁꯤꯡ ꯄꯨꯟ ꯑꯗꯨ ꯂꯥꯝꯗꯨꯅ ꯀꯣꯝꯄꯥꯛ ꯑꯗꯨꯗ ꯏꯁꯤꯡ ꯍꯩꯒꯦ ꯇꯧꯕꯗ ꯁꯣꯏꯕꯗꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯈꯤꯗꯨꯅ ꯏꯁꯤꯡ ꯄꯨꯟ ꯑꯗꯨ ꯀꯥꯏꯈꯤꯔꯝꯃꯤ ꯍꯩꯃ ꯄꯨꯟꯁꯤ ꯑꯃꯨꯛ ꯊꯨꯒꯥꯏꯔꯦꯅꯦꯍꯦ ꯍꯩ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯑꯁꯨꯛ ꯌꯥꯝꯅ ꯆꯦꯛꯁꯤꯟꯗ꯭ꯔꯤꯕꯁꯤꯕꯣ ꯅꯠꯇꯦ ꯅꯃꯤꯠꯇꯨ ꯀꯗꯥꯏꯗ ꯌꯦꯡꯂꯒ ꯇꯧꯔꯤꯕꯅꯣ ꯅꯨꯄꯥ ꯈꯔ ꯊꯕꯛ ꯁꯨꯔꯒ ꯂꯩꯕꯁꯤꯗ ꯈꯠꯂꯤ ꯇꯧꯕꯗ ꯄꯨꯟꯁꯤꯌꯥ ꯑꯃꯨꯛ ꯊꯨꯒꯥꯏꯔꯦ ꯍꯥꯏ ꯋꯥꯅꯤ ꯏꯃꯥꯇꯣꯟ ꯁꯣꯏꯗꯅ ꯈꯨꯠꯇꯒꯤ ꯅꯥꯟꯊꯈꯤꯕꯅꯤ ꯍꯩ ꯅꯆꯤꯟ ꯌꯥꯝ ꯈꯨꯝꯃꯛꯀꯅꯨ ꯅꯪꯅꯦ ꯅꯪ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯏꯁꯨ ꯍꯦꯛ ꯇꯥꯗ꯭ꯔꯗꯅ ꯈꯠꯂꯤ ꯍꯦꯛ ꯇꯧꯔꯗꯅ ꯅꯪ ꯑꯃ ꯅꯪ ꯏꯕꯦꯝꯃ ꯅꯪ ꯍꯥꯏꯔꯤꯁꯤꯅꯤ ꯑꯁꯤ ꯍꯥꯏꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯊꯕꯛ ꯁꯨꯔꯤꯕ ꯃꯩꯔꯥꯕ ꯍꯣꯏꯒꯤ ꯀꯥꯡꯕꯨꯗꯨ ꯑꯁꯨꯝꯅ ꯍꯥꯏꯅꯩ ꯄꯤꯁꯛꯅ ꯃꯃꯥꯇꯣꯟ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯧꯖꯤꯛꯀꯤ ꯂꯪꯖꯥ ꯃꯥꯟꯕꯤꯗꯣ ꯊꯣꯝꯕꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯉꯁꯥꯏꯒꯤ ꯁꯦꯛꯄꯤ ꯃꯥꯟꯕꯤꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯣꯏꯔꯝꯃꯅꯤ ꯃꯕꯨꯛ ꯀꯌꯥ ꯐꯕ ꯃꯤ ꯃꯥꯟꯗꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯃꯤꯇꯧ ꯇꯧꯏ ꯄꯤꯁꯛꯅ ꯑꯇꯣꯝꯕꯤꯅꯕꯨ ꯀꯗꯥꯏꯗꯒꯤ ꯐꯔꯅꯤꯒꯦ ꯑꯇꯣꯝꯕꯤ ꯍꯥꯏꯁꯤ ꯋꯥ ꯂꯣꯏꯔꯦ ꯑꯗꯣ ꯑꯁꯤꯒꯤ ꯂꯩꯁꯥꯕꯤ ꯀꯣꯟ ꯐꯦꯡꯉꯤꯁꯦ ꯃꯁꯤ ꯃꯁꯛ ꯌꯥꯝ ꯐꯖꯩꯅꯦ ꯍꯣꯏ ꯅꯣꯏ ꯑꯅꯤ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯗ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯟꯕ ꯌꯥꯔꯣꯏꯀꯣ ꯁꯦ ꯃꯩꯔꯥꯕ ꯑꯩꯅ ꯈꯣꯏꯗꯥꯅ ꯈꯟꯖꯈ꯭ꯔꯕꯤꯅꯤ ꯄꯤꯁꯛꯅ ꯏꯁ ꯁꯛꯇꯥꯁꯤꯗꯤ ꯅꯪꯅ ꯊꯕꯛ ꯁꯨꯕ ꯏꯅꯔꯛꯏꯁꯤꯗꯤ ꯅꯨꯄꯤ ꯊꯤꯕ ꯏꯅꯔꯛꯄꯒ ꯆꯞ ꯃꯥꯟꯅꯔꯦꯅꯦ ꯏꯕꯨꯡꯉꯣ ꯅꯣꯏꯕꯨ ꯐꯛꯂꯥꯡꯗ ꯋꯥꯏ ꯇꯩꯕ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯊꯣꯝꯕꯅ ꯂꯣꯏꯔꯛꯀꯗꯧꯔꯦ ꯑꯗꯣ ꯏꯅꯦ ꯏꯁꯤꯡꯒꯤꯗꯤ ꯊꯛꯆꯒꯦ ꯍꯣꯏ ꯑꯁꯤ ꯍꯥꯏꯅ ꯃꯦꯝꯆꯥ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡ ꯃꯦꯃꯤꯆꯥ ꯐꯖꯕꯤ ꯁꯥꯗꯨꯅ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯔꯛꯂꯝꯃꯤ ꯏꯁꯤꯡ ꯍꯩꯗꯥꯏꯅꯦ ꯁꯦ ꯑꯁꯤ ꯍꯥꯏꯅ ꯈꯨꯖꯥꯏꯗꯨ ꯃꯈꯥꯗ ꯊꯝꯃꯤ ꯄꯤꯁꯛ ꯃꯦꯃꯤꯆꯥꯗ ꯌꯦꯡꯗꯨꯅ ꯁꯛꯇꯥ ꯑꯁꯤꯗ ꯌꯥꯝ ꯐꯖꯕꯤꯒꯤ ꯃꯑꯣꯡ ꯑꯃꯁꯨ ꯇꯧꯔꯤ ꯀꯩꯅꯣ ꯍꯩꯅꯤꯡ ꯃꯔꯨ ꯃꯥꯟꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯤꯗꯨ ꯀꯩꯒꯤꯅꯣ ꯅꯃꯥꯅ ꯄꯣꯛꯄꯗꯒꯤ ꯑꯩꯗꯧꯅ ꯐꯖꯕꯤ ꯅꯨꯄꯤ ꯎꯗ꯭ꯔꯤꯕ ꯅꯪ ꯁꯛꯇꯥ ꯑꯁꯤꯒ ꯑꯁꯤ ꯍꯥꯏꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯄꯤꯁꯛꯅ ꯃꯁꯛ ꯈꯨꯊꯤ ꯂꯥꯛꯊꯤꯁꯤꯒ ꯐꯖꯕꯤꯒꯁꯨ ꯆꯥꯔꯤ ꯆꯦꯟꯁꯤꯜꯂꯒꯕ ꯂꯨꯈꯝꯁꯦ ꯀꯥꯎꯁꯤꯟꯕ ꯎꯞꯄꯒ ꯇꯨꯅꯤꯁꯦ ꯃꯩꯔꯥꯕꯅ ꯌꯥꯔꯦ ꯇꯥꯅꯤꯡꯗꯦ ꯅꯪꯗꯤ ꯀꯩꯗꯧꯕ ꯌꯦꯡꯉꯣꯏꯅꯣ ꯃꯁꯛꯁꯦ ꯏꯊꯤꯈꯩ ꯐꯖꯕꯤ ꯁꯥꯕꯁꯤ ꯌꯦꯡꯉꯨꯕꯅꯤ ꯌꯦꯡꯉꯨꯅꯣ ꯃꯊꯪꯗꯒꯤꯗꯤ ꯅꯃꯤꯠꯀꯗꯣ ꯑꯃꯨꯛ ꯀꯣꯊꯣꯛꯄꯤꯈꯤꯅꯤ ꯏꯔꯥ ꯃꯥꯅ ꯑꯩꯒꯤ ꯃꯤꯠꯀ ꯀꯣꯊꯣꯛꯄ ꯉꯝꯒꯗꯧ ꯅꯠꯇꯦꯗ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯣ ꯊꯤꯁꯨ ꯊꯤꯈ꯭ꯔꯦ ꯑꯣꯏꯕ ꯁꯦꯛꯄꯤ ꯌꯥꯝ ꯃꯥꯜꯂꯦꯃꯤ ꯃꯩꯔꯥꯕꯅ ꯌꯥꯔꯦꯀꯣ ꯃꯤ ꯌꯥꯝ ꯁꯤꯗꯔꯝ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯊꯧꯗ ꯃꯌꯥꯝ ꯁꯤꯟꯁꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈꯤꯔꯝꯃꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯩꯔꯥꯕ ꯍꯣꯏꯒꯤ ꯀꯥꯡꯕꯨꯗꯨ ꯊꯥꯗꯣꯏ ꯍꯣꯏꯗ ꯊꯕꯛ ꯁꯨꯕꯗꯨꯃꯛ ꯂꯥꯛꯂꯝ ꯊꯥꯗꯣꯏ ꯍꯣꯏꯗ ꯇꯣꯏꯅ ꯂꯥꯛꯄꯅ ꯊꯥꯗꯣꯏꯅ ꯌꯨꯝ ꯑꯁꯤꯗ ꯃꯃꯥ ꯑꯇꯣꯝꯕꯤꯒꯤ ꯁꯔꯩꯗ ꯋꯥꯅ ꯂꯩꯕꯁꯤ ꯃꯩꯔꯥꯕꯅ ꯌꯦꯡꯕ ꯉꯝꯂꯝꯗꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯃꯦꯃꯤꯆꯥ ꯃꯁꯨꯝ ꯇꯥꯕ ꯃꯈꯩ ꯀꯦꯗꯨꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ ꯃꯥꯅ ꯈꯠꯂꯤ ꯊꯣꯛꯂꯛꯄꯗ ꯊꯥꯗꯣꯏꯅ ꯋꯥꯏ ꯇꯩꯗꯨꯅ ꯂꯩꯔꯤꯕꯗꯨ ꯃꯦꯃꯤꯆꯥꯅ ꯎꯍꯧꯗ꯭ꯔꯗꯨꯅ ꯃꯈꯣꯡꯗꯨ ꯁꯤꯠꯂꯒ ꯇꯨꯁꯤꯜꯂꯤ ꯑꯣꯏꯃ ꯈ꯭ꯋꯥꯡꯗꯦ ꯍꯩꯃꯥ ꯃꯦꯃꯤꯆꯥ ꯁꯤꯁꯦ ꯏꯁꯤ ꯍꯧꯒꯠꯄꯤꯒꯤꯁꯤ ꯑꯁ ꯑꯌꯣ ꯐꯔꯛꯀꯅꯨ ꯑꯩꯉꯣꯟꯗ ꯑꯌꯣ ꯋꯥꯏꯕꯨ ꯁꯨꯃꯥꯏꯅ ꯇꯩꯕ ꯍꯧꯅꯕ꯭ꯔꯣ ꯅꯪꯒꯤꯁꯦ ꯊꯑꯣꯏꯅ ꯑꯩꯕꯨ ꯇꯨꯅꯕ ꯅꯥꯟꯊꯣꯛꯅꯕ ꯁꯤꯜꯂꯤꯕ ꯅꯠꯇ꯭ꯔꯣ ꯃꯦꯝꯆꯥꯁꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯏꯃꯥꯒꯤ ꯃꯦꯃꯤꯆꯥ ꯏꯆꯥ ꯀꯩꯗꯧꯔꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯊꯑꯣꯏꯅ ꯑꯩꯅ ꯊꯣꯛꯂꯛꯄꯒꯤ ꯂꯝꯕꯤꯁꯤꯗ ꯇꯨꯔꯁꯅꯨ ꯍꯥꯏꯅ ꯏꯁꯤꯡ ꯍꯩꯗꯣꯛꯂꯒ ꯊꯝꯂꯝꯂꯤꯕꯅꯤꯅꯦ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯐꯤꯁꯤꯡꯁꯤ ꯂꯣꯏꯅ ꯃꯣꯠꯂꯤ ꯁꯣꯝꯗꯅ ꯇꯥꯂꯣꯌꯥꯅ ꯑꯩꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯂꯅꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯅꯥꯎ ꯅꯨꯄꯤꯁꯤꯕꯨ ꯇꯨꯅꯕ ꯁꯤꯜꯂꯤꯕ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯕꯨꯛꯆꯦꯜ ꯐꯠꯇ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯏꯆꯥꯁꯤꯅ ꯀꯦꯅ ꯃꯧꯅ ꯅꯨꯄꯥ ꯎꯅꯕ ꯆꯠꯈꯤꯗꯧꯔꯦ ꯍꯥꯏꯗꯅ ꯀꯜꯂꯛꯇꯅ ꯊꯑꯣꯏꯅ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯣ ꯅꯠꯇꯦ ꯏꯃꯥꯇꯣꯟ ꯃꯦꯃꯤꯆꯥꯅ ꯀꯜꯂꯛꯇꯅ ꯇꯧꯔꯤꯕꯅꯤ ꯀꯜꯂꯛꯇꯅ ꯑꯩꯅ ꯇꯥꯂꯣꯌꯥꯒ ꯃꯔꯤ ꯂꯩꯅꯕꯁꯦ ꯃꯥꯗꯤ ꯌꯥꯝ ꯀꯜꯂꯛꯆꯕꯅꯤ ꯃꯁꯦ ꯃꯑꯣꯡ ꯃꯥꯟꯗꯅ ꯀꯜꯂꯛꯅꯤꯍꯧ ꯌꯥꯝ ꯆꯥꯎꯕꯅꯤ ꯑꯗꯨꯒꯤ ꯊꯑꯣꯏꯅ ꯑꯩꯅ ꯇꯥꯂꯣꯌꯥ ꯎꯅꯕ ꯆꯠꯈ꯭ꯔꯅꯤ ꯍꯥꯏꯅ ꯑꯇꯝꯅꯅ ꯍꯦꯛꯇ ꯑꯩꯕꯨ ꯇꯨꯔꯁꯅꯨ ꯈꯟꯗꯅ ꯏꯁꯤꯡ ꯍꯩꯗꯣꯛꯂꯤꯕꯅꯤ ꯀꯩꯅꯣ ꯃꯦꯃꯤꯆꯥ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯏꯆꯦꯅ ꯑꯇꯝꯅꯅ ꯅꯪꯕꯨ ꯇꯨꯔꯁꯅꯨ ꯍꯥꯏꯗꯅ ꯁꯤꯟꯈꯤꯕ ꯂꯩꯇꯦ ꯅꯆꯤꯟꯗꯨ ꯊꯤꯔꯅꯨꯋꯣ ꯃꯤꯅꯥꯏ ꯅꯨꯄꯤ ꯅꯣꯏꯒꯤ ꯅꯃꯥ ꯑꯁꯤꯕꯗꯨꯅ ꯑꯁꯨꯝꯅ ꯇꯧ ꯍꯥꯏꯅ ꯅꯪꯉꯣꯟꯗ ꯇꯥꯛꯄꯤꯕ꯭ꯔꯥ ꯑꯁꯨꯝꯅ ꯃꯦꯃꯤꯆꯥꯅ ꯃꯥꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕꯤ ꯃꯃꯥꯕꯨ ꯄꯟꯗꯨꯅ ꯉꯥꯡꯂꯛꯄꯗꯨꯗ ꯊꯥꯗꯣꯏ ꯑꯁꯥꯎꯕ ꯐꯊꯕ ꯉꯝꯗ ꯃꯦꯃꯤꯆꯥꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯂꯝꯃꯤ ꯊꯥꯏꯌꯦ ꯑꯩꯉꯣꯟꯗ ꯈꯨꯄꯥꯛꯅꯒ ꯊꯥꯏꯌꯦ ꯈꯪꯍꯧꯗꯦ ꯃꯦꯝꯆꯥꯅ ꯊꯥꯗꯣꯏꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯄ ꯈꯪꯕ꯭ꯔꯥ ꯅꯪꯒꯨꯝ ꯃꯤꯅ ꯑꯩꯒꯤ ꯏꯆꯥꯗ ꯐꯨꯕ ꯅꯠꯇꯦꯛꯂꯥ ꯍꯧꯖꯤꯛꯃꯛ
ꯑꯩꯒꯤ ꯏꯁꯥꯒꯤ ꯃꯈꯣꯡ ꯄꯥꯏꯔꯒ ꯂꯥꯜꯂꯦ ꯍꯥꯏꯖꯧ ꯂꯥꯜꯂꯦ ꯍꯥꯏꯖꯧꯋꯣ ꯑꯁꯤ ꯍꯥꯏꯅ ꯃꯦꯝꯆꯥꯅ ꯊꯥꯗꯣꯏꯒꯤ ꯂꯨꯁꯝ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯃꯦꯃꯤꯆꯥꯒꯤ ꯃꯈꯣꯡ ꯃꯌꯥ ꯑꯗꯨꯗ ꯏꯟꯁꯤꯜꯂꯤ ꯍꯥꯏꯌꯨꯗꯤ ꯍꯥꯏꯌꯨꯗꯅ ꯃꯁꯤ ꯑꯅꯞꯄ ꯌꯥꯀꯜꯂꯤꯅꯤ ꯃꯁꯤꯗꯤ ꯑꯁꯤ ꯍꯥꯏꯅ ꯃꯦꯝꯆꯥꯅ ꯊꯥꯗꯣꯏꯒꯤ ꯃꯁꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯁꯤꯡꯏ ꯅꯪ ꯂꯥꯜꯂꯦ ꯍꯥꯏꯒꯦꯔ ꯍꯥꯏꯌꯨꯔ ꯌꯥꯝ ꯊꯨꯅ ꯂꯥꯜꯂꯦ ꯍꯥꯏꯌꯣ ꯑꯁꯤ ꯍꯥꯏꯅ ꯃꯦꯝꯆꯥꯅ ꯊꯥꯗꯣꯏꯕꯨ ꯗꯝ ꯍꯦꯛꯇ ꯐꯨꯊꯩ ꯇꯧꯔꯤꯕ ꯄꯨꯝꯕ ꯃꯄꯥꯟꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤꯕ ꯃꯩꯔꯥꯕ ꯍꯣꯏꯒꯤ ꯀꯥꯡꯕꯨꯁꯨ ꯇꯥꯔꯝꯃꯤ ꯃꯩꯔꯥꯕ ꯃꯥꯒꯤ ꯅꯨꯡꯁꯤꯕꯤ ꯊꯥꯗꯣꯏꯕꯨ ꯃꯃꯥꯇꯣꯟꯅ ꯐꯨꯕꯤꯕꯗꯨ ꯇꯥꯕꯗ ꯃꯥꯒꯤ ꯃꯊꯃꯣꯏ ꯑꯗꯨꯗꯤ ꯄꯨꯕ ꯉꯝꯂꯝꯗꯦ ꯂꯝꯂꯥꯟꯕ ꯑꯣꯏꯔꯨꯕꯅ ꯄꯥꯡꯒꯜ ꯊꯣꯛꯄꯁꯨ ꯉꯝꯗ ꯈꯨꯇꯨꯝ ꯇꯥꯗꯨꯅ ꯈꯥꯡꯂꯝꯃꯤ ꯃꯦꯝꯆꯥ ꯊꯥꯗꯣꯏꯕꯨ ꯐꯨꯕ ꯂꯦꯞꯇꯦ ꯆꯩꯅꯥꯗꯨ ꯈꯥꯡꯕ ꯉꯝꯗ ꯊꯥꯗꯣꯏ ꯃꯦꯃꯤꯆꯥꯒꯤ ꯃꯈꯣꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯈꯨꯔꯨꯝꯗꯨꯅ ꯃꯦꯃꯤꯆꯥ ꯆꯦ ꯂꯥꯜꯂꯦ ꯆꯦ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯗꯨ ꯉꯁꯥꯏꯅ ꯀꯣꯛ ꯍꯥꯏꯔꯗꯤ ꯅꯅꯝꯗꯨ ꯇꯠꯈꯤꯗ꯭ꯔꯣ ꯍꯥ ꯁꯛꯇꯥꯁꯤꯗꯤ ꯑꯁꯤ ꯍꯥꯏꯅ ꯃꯦꯃꯤꯆꯥ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯗꯨꯅ ꯐꯤꯔꯣꯜ ꯑꯅꯧꯕ ꯑꯃ ꯁꯤꯟꯗꯣꯛꯇꯨꯅ ꯂꯣꯌꯥ ꯎꯅꯕ ꯆꯠꯈꯤ ꯊꯥꯗꯣꯏ ꯃꯀꯣꯛ ꯃꯔꯨ ꯏꯐꯥ ꯐꯥꯅ ꯃꯅꯤꯡꯊꯣꯡ ꯑꯗꯨ ꯊꯣꯛꯂꯛꯇꯨꯅ ꯄꯦꯟꯗꯨꯅ ꯍꯤꯒꯤ ꯀꯞꯂꯤ ꯃꯩꯔꯥꯕ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯟ ꯊꯥꯗꯣꯏ ꯃꯄꯤꯗꯨ ꯁꯠ ꯇꯩꯊꯣꯛꯇꯨꯅ ꯀꯩ ꯍꯥꯏꯒꯦ ꯏꯕꯨꯡ ꯀꯔꯤ ꯋꯥꯠꯄ ꯂꯩꯔꯒꯦ ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯗꯦ ꯏꯆꯜꯅ ꯀꯞꯄꯗꯣ ꯏꯕꯨꯡꯅ ꯁꯨꯝ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯏꯆꯟꯒꯤ ꯅꯥꯛꯇ ꯆꯪꯂꯛꯄꯅꯤ ꯏꯆꯟ ꯅꯪꯕꯨ ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯁꯦ ꯋꯥꯗꯕ꯭ꯔꯥ ꯋꯥꯗꯦꯗ ꯏꯕꯨꯡ ꯏꯔꯥꯏꯕꯛꯀꯤꯅꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯤ ꯈꯟꯅ ꯂꯦꯜꯂꯤꯕꯅꯤ ꯄꯨꯟꯁꯤꯁꯦ ꯑꯁꯤ ꯍꯥꯏꯅ ꯊꯥꯗꯣꯏ ꯊꯤꯡꯕ ꯉꯝꯗ ꯄꯤꯂꯨ ꯄꯤꯔꯥꯡ ꯌꯧꯔꯛꯂꯝꯃꯤ ꯏꯆꯟ ꯀꯞꯀꯅꯨ ꯏꯆꯟꯅ ꯀꯞꯄꯗꯣ ꯅꯕꯨꯡ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯑꯈꯥꯡ ꯀꯟꯕꯤ ꯑꯣꯏꯌꯨ ꯏꯆꯟꯁꯤꯗꯤ ꯐꯠꯇꯕ ꯃꯣꯏꯁꯨ ꯅꯣꯡꯃꯗꯤ ꯃꯈꯣꯏꯅ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩ ꯐꯪꯂꯛꯈꯤꯅꯤꯌꯦ ꯑꯁꯤ ꯍꯥꯏꯅ ꯂꯝꯂꯥꯟꯕ ꯃꯥꯅ ꯊꯥꯗꯣꯏꯒꯤ ꯄꯨꯛꯅꯤꯡꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯊꯥꯗꯣꯏ ꯃꯥꯅ ꯃꯩꯔꯥꯕꯕꯨ ꯃꯕꯨꯡ ꯑꯃꯒꯨꯝ ꯈꯟꯖꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯀꯣꯏꯅꯗꯅ ꯏꯁꯝ ꯁꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯨꯡꯗꯗꯤ ꯃꯦꯝꯆꯥꯒꯤ ꯌꯨꯝ ꯑꯗꯨꯁꯨ ꯃꯄꯨꯡ ꯐꯥꯅ ꯁꯦꯝꯖꯤꯟꯕ ꯂꯣꯏꯔꯗꯨꯅ ꯃꯩꯔꯥꯕꯣꯏꯒꯤ ꯀꯥꯡꯕꯨꯗꯨ ꯃꯦꯝꯆꯥꯅ ꯁꯦꯜ ꯄꯤꯔꯝꯃꯤ ꯁꯦ ꯅꯣꯏꯒꯤ ꯑꯋꯥꯃꯟ ꯁꯤꯗ ꯂꯩꯔꯦ ꯄꯤꯁꯛꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯤꯅꯤ ꯇꯥꯟꯖꯥꯗꯨꯗ ꯊꯥꯗꯣꯏꯅ ꯍꯩꯔꯥ ꯈꯔ ꯈꯥꯏꯗꯨꯅ ꯏꯃꯨꯡꯗꯒꯤ ꯄꯨꯊꯣꯔꯛꯂꯝꯃꯤ ꯃꯦꯝꯆꯥ ꯃꯃꯤꯠ ꯑꯗꯨ ꯐꯩꯅ ꯊꯥꯗꯣꯏꯗ ꯌꯦꯡꯗꯨꯅ ꯑꯋꯣꯛ ꯑꯄꯥ ꯀꯌꯥ ꯁꯥꯏꯅꯣ ꯌꯦꯡꯉꯨꯅꯤ ꯃꯁꯤꯒꯤ ꯃꯤꯅꯥꯏ ꯅꯨꯄꯤꯁꯦ ꯍꯩꯔꯥ ꯀꯥꯁꯦ ꯍꯦꯛꯇ ꯈꯥꯏꯔꯒ ꯄꯨꯊꯣꯔꯛꯑꯦ ꯍꯥꯏꯋꯥꯅꯤ ꯃꯥꯒꯤ ꯃꯋꯥꯒ ꯌꯥꯎꯕ꯭ꯔꯥ ꯈꯪꯗꯦꯕ ꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯔꯤꯕꯁꯦ ꯈꯪꯅꯤꯡ ꯑꯗꯨꯕꯨꯗꯤ ꯏꯕꯨꯡꯁꯤꯡ ꯍꯩ ꯆꯥꯁꯦ ꯏꯃꯥꯇꯣꯟ ꯍꯩ ꯆꯥꯁꯦ ꯄꯤꯁꯛ ꯍꯔꯥꯎ ꯍꯔꯥꯎꯅ ꯍꯩꯅꯧ ꯑꯈꯥꯏꯕ ꯑꯃ ꯂꯧꯗꯨꯅ ꯍꯥꯎꯔꯅꯤꯌꯦ ꯏꯆꯟꯁꯤꯗꯤ ꯑꯁꯨꯛ ꯀꯨꯏꯅ ꯊꯕꯛ ꯁꯨꯔꯛꯄꯁꯦ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯅꯣꯏ ꯏꯃꯨꯡꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯥꯕ ꯐꯪꯕꯁꯦ ꯃꯦꯝꯆꯥꯅ ꯆꯥꯎ ꯏꯕꯨꯡꯉꯣ ꯅꯊꯤꯕꯣꯡꯗꯣ ꯀꯔꯤꯕꯩꯅꯦ ꯆꯥꯎ ꯍꯥꯏꯕꯅꯤꯗ ꯍꯥꯎꯅ ꯆꯥꯎ ꯍꯥꯏꯕ ꯑꯣ ꯑꯗꯨ ꯍꯥꯏꯕ ꯑꯣꯏꯔꯦ ꯑꯁꯤ ꯍꯥꯏꯅ ꯃꯩꯔꯥꯕ ꯍꯣꯏꯒꯤ ꯀꯥꯡꯕꯨꯗꯨ ꯍꯩ ꯑꯗꯨ ꯆꯥꯔꯝꯃꯤ ꯃꯩꯔꯥꯕ ꯉꯁꯤꯗꯒꯤ ꯊꯥꯗꯣꯏꯕꯨ ꯎꯔꯔꯣꯏ ꯈꯟꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯩꯔꯥꯕ ꯍꯣꯏꯒꯤ ꯀꯥꯡꯕꯨꯗꯨꯁꯨ ꯆꯠꯈ꯭ꯔꯦ ꯃꯈꯣꯏꯅ ꯆꯠꯈ꯭ꯔꯕꯗ ꯃꯦꯝꯆꯥꯅ ꯍꯩ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯍꯩꯒꯁꯦ ꯈꯥꯏꯔꯒ ꯄꯨꯊꯣꯔꯛꯎ ꯍꯥꯏ ꯀꯅꯥꯅ ꯍꯥꯏ ꯅꯪꯅ ꯂꯩꯔꯒ ꯊꯝꯕ ꯅꯠꯇ꯭ꯔꯕꯅꯤꯅ ꯄꯥꯃꯨ ꯌꯥꯊꯪꯒ ꯈꯪꯗ꯭ꯔꯦꯅꯦ ꯅꯪꯗꯤ ꯍꯧꯖꯤꯛꯀꯤ ꯊꯕꯛ ꯁꯨꯕꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯅꯪꯒꯤ ꯅꯨꯄꯥꯒ ꯌꯥꯎꯕ꯭ꯔో ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯆꯥꯅꯕꯒ ꯄꯨꯊꯣꯔꯛꯏꯁꯦ ꯃꯇꯝ ꯀꯨꯏꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯇꯦꯡ ꯇꯧꯕꯤꯔꯝꯕꯅꯤ ꯈꯜꯂꯒ ꯑꯉꯝꯕ ꯈꯔ ꯄꯤꯖꯈꯤꯕꯅꯤ ꯏꯃꯥ ꯄꯨꯛꯁꯤ ꯑꯆꯥꯎꯕꯤꯅꯤꯀꯣ ꯃꯤ ꯌꯥꯝꯅ ꯄꯤꯖꯅꯤꯡꯕꯤ ꯑꯐꯕꯤꯅꯤꯀꯣ ꯆꯠꯂꯣ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯁ꯭ꯋꯥꯏꯗ ꯂꯦꯞꯇꯨꯅ ꯂꯩꯔꯅꯨꯋꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯀꯩꯊꯦꯜ ꯀꯥꯔꯨꯆꯣ ꯒꯥꯖꯥꯎ ꯑꯃ ꯂꯩꯔꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯂꯣꯌꯥ ꯂꯥꯛꯀꯅꯤ ꯑꯗꯨꯒꯅꯦ ꯍꯣꯔꯦꯟ ꯀꯔꯤꯒꯨꯝꯕ ꯏꯟꯁꯥꯡ ꯍꯧꯍꯟꯗ꯭ꯔꯕ ꯅꯪ ꯅꯥꯇꯩ ꯀꯌꯥ ꯆꯥꯔꯣꯏ ꯑꯁꯤ ꯍꯥꯏꯅ ꯆꯩꯕꯤꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯉꯁꯤꯁꯨ ꯂꯣꯌꯥꯕꯨ ꯃꯦꯝꯆꯥ ꯑꯃꯗꯤ ꯃꯦꯃꯤꯆꯥ ꯃꯃꯥ ꯃꯆꯥꯅ ꯆꯥ ꯀꯧꯕꯤꯔꯤ ꯃꯦꯃꯤꯆꯥ ꯂꯣꯌꯥꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯇꯞ ꯅꯞꯅ ꯐꯝꯗꯨꯅ ꯃꯔꯩꯒꯗꯨ ꯀꯣꯜꯂꯒ ꯋꯥꯔꯤ ꯇꯧꯔꯤ ꯇꯥ ꯂꯣꯌꯥ ꯑꯩꯕꯨ ꯅꯣꯏ ꯌꯨꯝꯗ ꯀꯔꯝ ꯀꯥꯟꯗ ꯄꯨꯕꯤꯗꯣꯏꯅꯣ ꯀꯨꯏꯔꯔꯣꯏ ꯅꯪꯕꯨ ꯑꯩꯒꯤ ꯌꯨꯝꯗ ꯍꯦꯛ ꯄꯨꯁꯤꯟꯕꯒ ꯊꯥꯗꯣꯏꯁꯦ ꯑꯩꯅꯕꯨ ꯅꯞꯅ ꯂꯧꯔꯗꯧꯅꯤ ꯍꯥ ꯀꯔꯤꯕ ꯅꯣꯏ ꯊꯥꯗꯣꯏꯗꯨꯕꯨ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕ ꯖꯥꯠꯂ ꯍꯥꯏꯕ ꯂꯣꯏꯍꯧꯗꯧꯔꯕꯅꯤ ꯑꯗꯣ ꯃꯤꯅ ꯀꯔꯝ ꯀꯥꯟꯗ ꯅꯣꯏꯒꯤ ꯌꯨꯝꯗ ꯄꯨꯁꯤꯟꯕꯤꯗꯣꯏꯅꯦ ꯍꯥꯏꯗꯤ ꯈꯨꯝꯗꯦꯅꯦ ꯉꯁꯤꯃꯨꯛ ꯆꯦꯜꯂꯁꯨ ꯌꯥꯔꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯗꯣ ꯅꯪꯗꯤ ꯉꯁꯤ ꯆꯦꯟꯕ ꯉꯝꯖꯒꯗ꯭ꯔꯣ ꯀꯩꯗꯧ ꯉꯝꯃꯣꯏꯗꯣꯏꯅꯣ ꯅꯇꯨꯡ ꯏꯟꯖꯔꯒꯦ ꯍꯥꯏꯅ ꯂꯩꯖꯔꯕꯤ ꯑꯩꯅꯤ ꯑꯁꯤ ꯍꯥꯏꯅ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯦꯃꯤꯆꯥ ꯂꯣꯌꯥꯗ ꯆꯦꯜꯂꯝꯃꯤ ꯃꯦꯃꯤꯆꯥ ꯃꯥꯗꯤ ꯂꯣꯌꯥꯒꯤ ꯄꯨꯛꯆꯦꯜ ꯈꯪꯕ ꯅꯠꯇꯦ ꯃꯁꯛ ꯃꯇꯧ ꯈꯔ ꯐꯖꯕꯁꯤꯗ ꯂꯣꯌꯥꯕꯨ ꯄꯥꯝꯗꯨꯅ ꯂꯣꯌꯥꯒꯤ ꯇꯨꯡ ꯏꯟꯅꯈꯤ ꯂꯣꯌꯥ ꯃꯥꯗꯤ ꯃꯦꯃꯤꯆꯥꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯃꯦꯃꯤꯆꯥꯒꯤ ꯃꯔꯜ ꯃꯊꯨꯝ ꯌꯦꯡꯂꯒ ꯃꯦꯃꯤꯆꯥꯕꯨ ꯅꯨꯡꯁꯤ ꯁꯥꯁꯤꯟꯅꯕꯅꯤ ꯂꯣꯌꯥ ꯃꯥꯗꯤ ꯃꯃꯤꯠ ꯌꯥꯝꯕ ꯅꯨꯄꯤꯗ ꯆꯣꯞꯄ ꯅꯨꯄꯥ ꯑꯃꯅꯤ
ꯑꯗꯨꯅ ꯃꯥꯗꯤ ꯃꯦꯃꯤꯁꯥꯕꯨ ꯂꯧꯔꯒ ꯃꯦꯃꯤꯁꯥꯒꯤ ꯃꯔꯜ ꯃꯊꯨꯝꯁꯤꯡ ꯑꯁꯤꯒꯤ ꯃꯄꯨ ꯑꯣꯏꯔꯕ ꯇꯨꯡꯗ ꯊꯥꯗꯣꯏꯕꯨ ꯑꯃꯨꯛ ꯅꯝꯗꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯍꯟꯒꯦ ꯈꯜꯂꯤꯕꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯣꯌꯥꯍꯣꯏꯒꯤ ꯑꯍꯜ ꯂꯃꯟ 3 ꯂꯥꯛꯇꯨꯅ ꯅꯨꯄꯤ ꯍꯥꯏꯗꯣꯛꯂꯝꯃꯤ꯫ ꯃꯦꯝꯁꯥ ꯃꯥꯗꯤ ꯃꯆꯥꯅꯨꯄꯤꯅ ꯂꯣꯌꯥꯗ ꯆꯦꯟꯈꯤꯕꯁꯤꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯦꯃꯤꯁꯥ ꯑꯃꯗꯤ ꯂꯣꯌꯥ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯅꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯦꯝꯁꯥ ꯑꯃꯗꯤ ꯃꯦꯃꯤꯁꯥ ꯐꯤ ꯃꯌꯥꯝ ꯑꯃ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯄꯨꯊꯣꯛꯇꯨꯅ ꯀꯔꯤ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯌꯥꯎꯔꯤ ꯌꯦꯡꯉꯣ ꯏꯆꯥꯒꯤ ꯐꯅꯦꯛꯇꯤ ꯌꯥꯔꯅꯤ ꯑꯗꯣ ꯏꯃꯥ ꯐꯤ ꯈꯔꯒ ꯂꯩꯈꯤꯁꯦ ꯄꯣꯠ ꯂꯩꯔꯒ ꯂꯣꯏꯔꯦ ꯏꯆꯥꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯟꯕ ꯌꯥꯄꯣꯟꯇꯦ꯫ ꯇꯟꯖꯥꯗꯨꯗ ꯃꯩꯔꯥꯕꯗꯣ ꯃꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯡꯒꯥꯜꯗ ꯆꯪꯂꯛꯂꯤꯕ ꯅꯨꯄꯥꯁꯤꯕꯨ ꯑꯩꯈꯣꯏꯗ ꯊꯕꯛ ꯁꯨꯕ ꯌꯥꯎꯔꯝꯕ ꯅꯨꯄꯥꯗꯨ ꯅꯠꯇ꯭ꯔꯥ? ꯏꯅꯦ ꯀꯔꯤ ꯇꯧꯔꯦ ꯏꯕꯨꯡꯉꯣ? ꯏꯅꯦꯁꯦ ꯊꯕꯛ ꯁꯨꯐꯝ ꯂꯩꯇꯗꯅ ꯏꯅꯦꯒꯤꯁꯤꯗ ꯊꯕꯛ ꯂꯩꯔꯕꯗꯤ ꯁꯨꯖꯒꯦ ꯍꯥꯏꯗꯅ ꯂꯥꯛꯄꯅꯤ꯫ ꯌꯥꯔꯒꯗꯤ ꯊꯕꯛꯀꯤꯗ ꯄꯤꯕꯤꯌꯨ꯫ ꯑꯁꯤ ꯍꯥꯏꯅ ꯃꯩꯔꯥꯕ ꯊꯥꯗꯣꯏꯕꯨ ꯎꯕ ꯐꯪꯖꯅꯕ ꯍꯥꯏꯅ ꯃꯦꯝꯁꯥꯒꯤ ꯃꯥꯡꯗ ꯂꯥꯏꯔꯕ ꯃꯤ ꯁꯥꯗꯨꯅ ꯊꯕꯛ ꯁꯨꯍꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯔꯦ꯫ ꯑꯁ ꯊꯣꯛꯄꯅꯤꯗ ꯂꯥꯏꯔꯕ ꯃꯤ ꯅꯣꯏꯁꯦ ꯍꯤꯡꯕꯗ ꯌꯥꯝ ꯋꯥꯔꯝꯅꯤꯀꯣ꯫ ꯍꯣꯏ ꯌꯥꯝ ꯋꯥꯏ ꯆꯔꯥ ꯑꯅꯤ ꯁꯨꯅꯒ ꯆꯥꯕ ꯐꯪꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯏꯅꯦꯅ ꯆꯥꯟꯕꯤꯗꯨꯅ ꯊꯕꯛꯀꯤꯗ ꯄꯤꯕꯤꯌꯨ꯫ ꯐꯔꯦ ꯐꯔꯦ ꯑꯗꯨꯅꯤꯅꯦ ꯏꯪꯈꯣꯜꯗ ꯅꯥꯄꯤ ꯁꯣꯡꯖꯤꯜꯂꯤ ꯃꯌꯥꯝꯁꯦ ꯐꯣꯏꯗꯠꯂꯨ ꯑꯗꯨꯒ ꯃꯈꯥ ꯊꯪꯕꯗ ꯂꯩꯔꯤꯕ ꯈꯣꯡꯕꯥꯟꯁꯤꯃꯒ ꯁꯦꯡꯉꯨ꯫ ꯑꯩꯒꯤ ꯏꯆꯥ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯃꯦꯃꯤꯆꯥꯁꯦ ꯂꯨꯍꯣꯡꯗꯧꯔꯦ ꯑꯗꯨꯅ ꯂꯝ ꯇꯨꯁꯦ ꯅꯥꯜꯍꯟꯗꯕ ꯌꯥꯗꯕꯅꯤ꯫ ꯅꯪ ꯂꯥꯛꯄ ꯇꯥꯟ ꯌꯥꯝ ꯆꯥꯔꯦ꯫ ꯍꯣꯏꯅꯦ ꯑꯗꯣ ꯌꯣꯝꯄꯥꯛ ꯑꯝꯇ ꯄꯤꯕꯤꯌꯨ꯫ ꯍꯣꯏ ꯍꯣꯏ ꯍꯩ ꯊꯥꯗꯣꯏ ꯌꯣꯝꯄꯥꯛ ꯑꯝꯇ ꯄꯨꯊꯣꯔꯛꯎ꯫ ꯊꯥꯗꯣꯏ ꯌꯣꯝꯄꯥꯛ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯩꯔꯥꯕ ꯂꯩꯔꯝꯕ ꯎꯕꯗ ꯊꯥꯗꯣꯏ ꯅꯣꯛꯐꯦꯠ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯩꯔꯥꯕ ꯃꯥꯁꯨ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯊꯥꯗꯣꯏ ꯃꯥꯕꯨ ꯎꯖꯕꯗ ꯊꯃꯣꯏꯒꯤ ꯏꯈꯧ ꯂꯥꯡꯕ ꯄꯨꯝꯕ ꯀꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯩꯔꯥꯕ ꯊꯥꯗꯣꯏꯗꯒꯤ ꯌꯣꯝꯄꯥꯛ ꯑꯗꯨ ꯂꯧꯗꯨꯅ ꯅꯥꯄꯤ ꯁꯣꯡꯖꯤꯜꯂꯤꯕꯁꯤꯡ ꯑꯗꯨ ꯐꯥꯟꯕ ꯍꯧꯔꯝꯃꯤ꯫ ꯃꯦꯃꯤꯁꯥꯅ ꯏꯃꯥ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯌꯥꯝ ꯂꯥꯏꯔꯕ ꯃꯤ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯍꯣꯏꯅꯦ ꯃꯁꯛ ꯃꯇꯧꯒꯗꯤ ꯌꯥꯝ ꯐꯖꯔꯤ ꯅꯨꯄꯥꯒ ꯃꯥꯜꯂꯗꯅ ꯀꯨꯆꯨꯒꯁꯦ ꯌꯥꯝ ꯄꯥꯜꯂꯤ ꯌꯦꯡꯕꯗꯗꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯆꯥꯒ ꯃꯥꯜꯂꯤ ꯑꯗꯨꯒꯗꯤ ꯂꯥꯏꯔ ꯆꯨꯗꯠꯅꯕ ꯑꯣꯏꯔꯝꯃꯤ꯫ ꯏꯃꯥ ꯃꯁꯤꯒꯤ ꯂꯥꯏꯔꯕ ꯅꯨꯄꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯤꯁꯦ ꯅꯝꯗꯅ ꯄꯤꯁꯟꯈ꯭ꯔꯁꯤꯔꯣ? ꯏꯅꯦ ꯁꯥꯈꯤꯅ ꯃꯤꯅꯥꯏ ꯅꯨꯄꯤꯁꯤꯒꯤ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥ ꯑꯃ ꯁꯤꯟꯕꯤꯔꯤꯗꯣ ꯑꯗꯨꯗ ꯂꯩꯈ꯭ꯔꯗꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏ-ꯌꯥꯏꯐꯅ ꯂꯩꯈ꯭ꯔꯅꯤ꯫ ꯑꯗꯨꯅ ꯑꯁꯤꯒꯤ ꯂꯥꯏꯔ ꯆꯨꯗꯠꯅꯕꯁꯤꯗ ꯅꯝꯗꯅ ꯄꯤꯁꯟꯈ꯭ꯔꯁꯤ꯫ ꯍꯣꯏ ꯌꯥꯏꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯃꯁꯤꯒꯤ ꯃꯤꯅꯥꯏ ꯅꯨꯄꯤꯁꯦ ꯅꯨꯡꯉꯥꯏꯅ ꯂꯩꯍꯟꯈꯤꯕ ꯌꯥꯗꯦ꯫ ꯑꯗꯨꯅ ꯃꯁꯤꯒꯤ ꯂꯥꯏꯔ ꯆꯨꯗꯠꯅꯕ ꯅꯨꯄꯥꯁꯤꯗ ꯄꯤꯁꯤꯟꯈ꯭ꯔꯁꯤ꯫ ꯃꯁꯤꯗ ꯂꯩꯔꯕꯗꯤ ꯃꯥ ꯁꯣꯏꯗꯅ ꯃꯊꯤꯕꯣꯡ ꯐꯥꯎꯕ ꯐꯖꯅ ꯆꯥꯕ ꯐꯪꯂꯔꯣꯏ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅꯤ ꯋꯥ ꯑꯃ ꯈꯟꯅꯁꯤ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯐꯠꯇꯕ ꯋꯥ ꯀꯌꯥ ꯑꯃ ꯇꯥꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯩꯔꯥꯕ ꯊꯥꯗꯣꯏꯍꯣꯏꯗ ꯂꯥꯛꯇꯨꯅ ꯊꯕꯛ ꯁꯨꯔꯤ꯫ ꯉꯁꯤꯅ ꯃꯩꯔꯥꯕ ꯊꯥꯗꯣꯏꯍꯣꯏꯒꯤ ꯏꯪꯈꯣꯜ ꯃꯇꯣꯟꯗ ꯍꯧꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯌꯥꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯦꯝꯁꯥ ꯃꯩꯔꯥꯕꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯏꯕꯨꯡꯉꯣ ꯉꯁꯤꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯑꯗꯣ ꯑꯩꯈꯣꯏꯗ ꯆꯥꯔꯒ ꯍꯟꯈ꯭ꯔꯣ꯫ ꯏꯅꯦ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯁꯤꯕꯣ? ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦꯗ ꯁꯨꯝ ꯏꯅꯦꯅ ꯄꯤꯖꯅꯤꯡꯗꯨꯅ ꯍꯥꯏꯕꯅꯤ ꯌꯥꯗ ꯂꯥꯛꯇꯕꯒ ꯌꯥꯔꯣꯏꯀꯣ꯫ ꯍꯣꯏꯅꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯊꯧ ꯇꯧꯖꯔꯣ ꯏꯅꯦꯁꯨ ꯑꯁ꯭ꯋꯥꯏ ꯐꯥꯎꯗ ꯊꯣꯛꯂꯨꯈꯤꯒꯦ꯫ ꯀꯔꯤꯅꯣ ꯃꯁꯤꯅ ꯃꯣꯏꯗ ꯆꯥꯛ ꯆꯥꯎ ꯀꯥꯏꯅ ꯍꯥꯏꯔꯤꯁꯤꯅ? ꯑꯩꯅ ꯊꯕꯛ ꯃꯌꯥꯝ ꯁꯨꯕꯤꯕꯁꯤꯗ ꯁꯨꯝ ꯍꯥꯏꯔꯤꯕꯖꯥꯠꯅꯤꯅꯦ꯫ ꯑꯁꯤ ꯍꯥꯏꯅ ꯃꯩꯔꯥꯕ ꯋꯥꯄꯜ ꯃꯈꯣꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯑꯩꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯐꯣꯡꯗꯣꯛꯇꯅ ꯂꯩꯕ ꯉꯝꯒꯅꯤ? ꯀꯔꯤꯒꯨꯝꯕ ꯐꯣꯡꯗꯣꯛꯂꯒꯅ ꯀꯝꯗꯧꯕ? ꯊꯥꯗꯣꯏꯅꯗꯤ ꯑꯩꯕꯨ ꯄꯥꯕꯨꯡ ꯑꯃꯒꯨꯝ ꯈꯟꯖꯕꯅꯤ꯫ ꯃꯇꯝ ꯈꯔ ꯉꯥꯏꯔꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯋꯥꯁꯦ ꯐꯣꯡꯗꯣꯛꯂꯒꯦ꯫ ꯑꯁꯤ ꯈꯟꯅ ꯃꯩꯔꯥꯕ ꯊꯕꯛ ꯑꯗꯨ ꯃꯈꯥ ꯆꯠꯊꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯃꯦꯝꯁꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯩꯔꯥꯕ ꯊꯥꯗꯣꯏꯍꯣꯏꯗ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯅ ꯂꯩꯔꯤ꯫ ꯃꯩꯔꯥꯕ ꯅꯨꯄꯤ ꯉꯥꯛꯇ ꯂꯩꯕ ꯏꯃꯨꯡ ꯑꯁꯤꯗ ꯅꯨꯃꯤꯗꯥꯡꯗ ꯅꯨꯄꯥ ꯃꯊꯟꯇ ꯂꯩꯕꯁꯤ ꯃꯍꯥꯛ ꯃꯁꯥꯗꯣ ꯈꯔꯗꯤ ꯀꯣꯏꯖꯔꯝꯃꯤ꯫ ꯃꯦꯝꯆꯥ ꯃꯩꯔꯥꯕꯗ ꯑꯁꯨꯝꯅ ꯍꯥꯏ ꯃꯩꯔꯥꯕ ꯆꯥꯛꯈꯨꯝꯗ ꯐꯝꯃꯨ ꯂꯥꯎꯅꯦ ꯅꯪ ꯅꯊꯟꯇ ꯁꯤꯗ ꯐꯝꯂꯤꯕꯗꯣ ꯀꯔꯤꯒꯤꯅꯣ? ꯂꯥꯛꯑꯣ ꯌꯥꯅꯤꯅꯦ ꯁꯤꯗ ꯁꯨꯝ ꯐꯝꯒꯦ꯫ ꯌꯥꯗꯦ ꯂꯥꯛꯑꯣ ꯆꯥꯛꯈꯨꯝꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯒꯅꯦ ꯆꯥꯛ ꯂꯣꯏꯕ ꯑꯣꯏꯅ ꯉꯥꯏꯔꯨꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯅ ꯃꯦꯝꯆꯥꯅ ꯃꯩꯔꯥꯕꯕꯨ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯀꯧꯁꯤꯟꯗꯨꯅ ꯐꯝꯍꯜꯂꯤ꯫ ꯃꯦꯝꯆꯥ ꯑꯃꯗꯤ ꯃꯦꯃꯤꯆꯥ ꯉꯥꯏꯍꯥꯛ ꯃꯩꯔꯥꯕꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯁꯤꯟꯅꯔꯝꯂꯒ ꯑꯁꯨꯝꯅ ꯃꯦꯝꯆꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯩꯔꯥꯕ ꯅꯪ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯣ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯒ ꯆꯥꯅꯅꯕ ꯀ꯭ꯋꯥ ꯂꯩꯔꯨꯒꯦꯀꯣ꯫ ꯑꯩ ꯑꯣꯏꯅ ꯂꯩꯔꯨꯒꯦꯅꯦ꯫ ꯅꯪ ꯁꯨꯝ ꯐꯝꯂꯝꯃꯣ ꯏꯅꯦ ꯂꯩꯔꯨꯒꯦ ꯌꯥꯅꯤ꯫ ꯏꯃꯥ ꯑꯩꯁꯨ ꯂꯥꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯅ ꯃꯦꯝꯆꯥꯒ ꯃꯦꯃꯤꯆꯥꯒꯗꯨ ꯆꯠꯈꯤ꯫ ꯃꯩꯔꯥꯕ ꯊꯥꯗꯣꯏꯅ ꯆꯥꯛ ꯊꯣꯡꯂꯤꯕꯗꯨ ꯂꯣꯟꯅ ꯌꯦꯡꯖꯩ꯫ ꯊꯥꯗꯣꯏ ꯃꯩꯔꯥꯕꯕꯨ
ꯃꯕꯨꯡ ꯑꯃꯒꯨꯝ ꯈꯟꯖꯕꯅꯤꯅ ꯃꯍꯥꯛ ꯀꯔꯤꯁꯨ ꯑꯍꯦꯟꯕ ꯋꯥꯈꯜ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗꯦ꯫ ꯏꯕꯨꯡꯕꯨ ꯌꯨꯝꯗ ꯁꯤꯗ ꯆꯥꯛ ꯆꯥꯔꯛꯀꯅꯤꯅ ꯍꯥꯏꯔꯝꯕ꯭ꯔꯣ? ꯍꯥꯏꯔꯝꯗꯦꯗ꯫ ꯑꯗꯨꯗꯤ ꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯄꯥꯈꯠꯅꯔꯝꯂꯅꯤ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯅ꯫ ꯅꯆꯟ ꯆꯥꯛ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯛꯂꯒꯦ꯫ ꯍꯣꯏ ꯑꯩꯁꯨ ꯈꯔ ꯊꯨꯅ ꯆꯠꯅꯤꯡꯉꯤ꯫ ꯅꯨꯄꯤ ꯉꯥꯛꯇ ꯂꯩꯕ ꯌꯨꯝꯁꯤꯗ ꯅꯨꯃꯤꯗꯥꯡꯗ ꯅꯨꯄꯥ ꯈꯛꯇ ꯂꯩꯕꯁꯦ ꯀꯌꯥ ꯍꯩꯅꯗꯦ꯫ ꯃꯤ ꯅꯨꯈ꯭ꯔꯒ ꯅꯣꯏꯕꯨ ꯐꯖꯅ ꯍꯥꯏꯅꯕꯤꯈꯤꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯏꯕꯨꯡꯁꯦ ꯌꯥꯝ ꯆꯝꯃꯤ꯫ ꯍꯣꯏ ꯑꯩꯗꯤ ꯈꯔ ꯆꯝꯃꯤ꯫ ꯑꯗꯨ ꯊꯥꯗꯣꯏ, ꯅꯪ ꯆꯥꯛꯇꯣ ꯂꯣꯏꯁꯤꯟꯅꯕ ꯇꯧ꯫ ꯑꯩ ꯃꯄꯥꯟ ꯍꯪꯆꯤꯠ ꯂꯥꯡꯉꯨꯒꯦ꯫ ꯀꯅꯥꯁꯨ ꯂꯩꯇꯕ ꯏꯃꯨꯡꯁꯤꯗ ꯑꯩꯈꯣꯏꯅꯤ ꯈꯛ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯩꯔꯥꯕ ꯃꯥꯅ ꯊꯥꯗꯣꯏꯕꯨ ꯐꯅ ꯅꯨꯡꯁꯤꯕ ꯄꯥꯝꯖꯕ ꯑꯣꯏꯗꯨꯅꯁꯨ ꯆꯠꯅꯕꯤꯒꯤ ꯋꯥꯡꯃꯗ ꯃꯍꯥꯛ ꯊꯕꯛ ꯇꯧꯅꯤꯡꯗꯦ꯫ ꯍꯥꯏꯕꯗꯤ ꯃꯤ ꯂꯩꯇꯕ ꯏꯃꯨꯡ ꯑꯃꯗ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯅꯤꯈꯛ ꯂꯩꯕ ꯍꯥꯏꯕꯁꯤ ꯐꯅ ꯑꯀꯥꯏꯕ ꯊꯕꯛ ꯇꯧꯗ꯭ꯔꯕꯁꯨ ꯐꯖꯕ ꯊꯕꯛ ꯅꯠꯇꯦ꯫ ꯑꯗꯨꯅ ꯃꯩꯔꯥꯕ ꯃꯄꯥꯟꯗ ꯂꯩꯔꯨꯒꯦ ꯈꯟꯅ ꯍꯧꯒꯠꯀꯦ ꯇꯧꯕꯒ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗ ꯃꯦꯝꯆꯥ ꯑꯃꯗꯤ ꯃꯦꯃꯤꯆꯥꯅ ꯅꯨꯄꯤ ꯈꯔ ꯅꯦꯛꯇꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯦꯝꯆꯥꯅ "ꯉꯁꯤꯗꯤ ꯑꯣꯛꯇꯕꯤ ꯐꯥꯔꯦ꯫ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ, ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯀꯌꯥꯗ ꯉꯝꯈ꯭ꯔꯕꯅꯤ ꯌꯦꯡꯉꯨ꯫ ꯌꯨꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯤꯉꯩꯗ ꯅꯨꯄꯥꯒ ꯄꯨꯁꯤꯜꯂꯝꯂꯤꯕꯁꯦ ꯌꯦꯡꯉꯣ." ꯅꯨꯄꯤ ꯑꯃꯅ "ꯌꯥꯝ ꯉꯝꯃꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ, ꯐꯅ ꯏꯪ ꯇꯞꯄ ꯃꯥꯅꯤ, ꯑꯗꯨꯒꯗꯤ ꯇꯧ ꯉꯝꯕꯤ ꯑꯣꯏꯔꯝꯃꯦꯗꯅ꯫ ꯑꯗꯨꯅꯦ ꯅꯠꯇꯦ, ꯅꯨꯃꯤꯗꯥꯡꯁꯤꯗ ꯀꯔꯤꯅꯣꯕ ꯃꯣꯏꯅ ꯇꯧꯔꯤꯁꯤ? ꯑꯁ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦꯗ ꯍꯧꯖꯤꯛꯀꯥꯟꯒꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯁꯦ." ꯃꯦꯝꯆꯥꯅ "ꯑꯁ ꯑꯩꯗꯤ ꯏꯀꯥꯏꯕꯅ ꯁꯤꯔꯦ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ, ꯃꯥꯏꯁꯤ ꯊꯛꯐꯝ ꯂꯩꯇ꯭ꯔꯦ ꯍꯥꯏꯋꯥ꯫ ꯍꯦ ꯇꯧꯉꯝꯕꯤ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯨꯄꯥꯁꯤꯕꯨ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯌꯨꯝꯗ ꯄꯨꯁꯤꯜꯂꯤꯕ? ꯀꯔꯤ ꯑꯔꯣꯟꯕ ꯊꯕꯛ ꯇꯧꯒꯦ ꯈꯜꯂꯤꯅꯣꯅꯦ ꯇꯧꯉꯝꯕꯤ ꯅꯪꯕꯣ?" ꯊꯥꯗꯣꯏ ꯃꯥꯗꯤ ꯇꯧꯔꯛꯂꯤ ꯃꯇꯧ ꯑꯁꯤꯗ ꯉꯛꯆꯥꯅꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯃꯆꯤꯟꯕꯥꯟꯗꯒꯤ ꯀꯥꯡꯊꯣꯛꯄ ꯉꯝꯗ ꯇꯨꯃꯤꯟꯅ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯗꯨꯅ ꯂꯦꯞꯂꯤ ꯃꯩꯔꯥꯕ ꯁꯥꯎꯅ꯫ "ꯀꯩꯅꯣ ꯏꯅꯦꯅ ꯍꯥꯏꯗꯨꯕꯣ? ꯑꯩꯕꯨ ꯏꯅꯦꯅ ꯌꯨꯝꯁꯤꯗ ꯆꯥꯛ ꯆꯥꯈꯤꯁꯤ ꯍꯥꯏꯗꯅ ꯍꯥꯏꯕꯒꯤ ꯂꯩꯕ ꯅꯠꯇ꯭ꯔꯣ? ꯍꯧꯖꯤꯛꯇ ꯅꯠꯇ꯭ꯔꯣ ꯏꯅꯦꯅ ꯃꯦꯃꯤꯆꯥꯒ ꯀ꯭ꯋꯥ ꯂꯩꯕ ꯆꯠꯂꯨꯒꯦ ꯍꯥꯏꯅ ꯊꯣꯛꯈꯤꯕꯗꯣ? ꯏꯅꯦ, ꯑꯗꯨꯝꯅ ꯊꯥꯗꯣꯏꯗ ꯌꯨꯝꯐꯝ ꯌꯥꯎꯗ ꯃꯔꯥꯜ ꯄꯤꯁꯤꯟꯕꯤꯒꯅꯨ." "ꯀꯔꯤꯒꯤ ꯌꯨꯝꯐꯝ ꯌꯥꯎꯗ ꯃꯔꯥꯜ? ꯍꯥ? ꯋꯥ ꯉꯥꯡꯕ ꯌꯥꯝ ꯍꯩꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯅꯨꯄꯥ ꯅꯪꯒꯤꯁꯦ꯫ ꯅꯪ ꯍꯧꯖꯤꯛ ꯈꯨꯜꯒꯤ ꯅꯍꯥ ꯄꯥꯈꯪꯁꯤꯡꯗ ꯐꯨꯗꯠꯍꯜꯂꯨ ꯍꯥꯏꯕ꯭ꯔꯣ? ꯍꯥ? ꯃꯌꯥꯝ ꯀꯥꯟꯅꯗꯦ, ꯃꯁꯤꯒꯤ ꯅꯨꯄꯥꯒ ꯅꯨꯄꯤꯒꯁꯦ ꯀꯩꯅꯥ ꯀꯠꯊꯣꯛꯑꯁꯤ꯫ ꯃꯗꯨꯅ ꯐꯔꯅꯤ, ꯀꯩꯅꯥ ꯀꯠꯊꯣꯛꯑꯁꯤ ꯑꯅꯤꯁꯦ꯫ ꯀꯩꯅꯥ ꯀꯠꯄꯗ ꯅꯠꯇꯦ, ꯅꯨꯃꯤꯗꯥꯡꯗ ꯅꯨꯄꯥ ꯄꯨꯁꯤꯟꯕ ꯉꯝꯃꯤ ꯅꯨꯄꯤꯁꯦ ꯃꯁꯝꯁꯦ ꯀꯛꯇꯤꯡꯅ ꯆꯕꯠ ꯀꯛꯊꯠꯀꯗꯕꯅꯤ." ꯃꯩꯔꯥꯕ ꯃꯥꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯃꯤꯠ ꯏ ꯀꯥꯅ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ "ꯍꯦ, ꯅꯈꯣꯏ ꯀꯅꯥꯝ ꯆꯪꯁꯤꯜꯂꯛꯀꯅꯨ꯫ ꯅꯈꯣꯏ ꯀꯅꯥꯝꯇꯅ ꯊꯥꯗꯣꯏꯒꯤ ꯃꯁꯥ ꯁꯣꯛꯄ ꯌꯥꯔꯣꯏ꯫ ꯅꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯀꯩꯅꯥ ꯀꯠꯄꯒꯤ ꯅꯇꯤꯛꯁꯨ ꯅꯠꯇꯦ꯫ ꯏꯔꯥ ꯂꯩꯖꯗꯕ ꯑꯩꯈꯣꯏꯕꯨ ꯅꯣꯏꯅ ꯀꯔꯤ ꯀꯩꯅꯥ ꯀꯠꯀꯅꯤ? ꯍꯦ, ꯑꯗꯨꯒ ꯇꯥꯎ ꯅꯪꯁꯨ." ꯑꯁꯤ ꯍꯥꯏꯅ ꯃꯩꯔꯥꯕ ꯃꯦꯝꯆꯥꯗ ꯈꯨꯗꯣꯝꯕꯤꯁꯤꯡꯗꯨꯅ "ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜꯂꯣꯟ ꯑꯗꯣ ꯑꯩꯅ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯂꯦ ꯍꯧꯖꯤꯛꯇꯤ꯫ ꯅꯪꯅ ꯊꯥꯗꯣꯏꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯅꯕ ꯁꯤꯜꯂꯤꯕ, ꯅꯪꯅ ꯊꯥꯗꯣꯏꯒꯤ ꯃꯤꯡꯆꯠ ꯊꯤꯅꯕ ꯁꯤꯜꯂꯤꯕꯗꯣ ꯃꯗꯨ ꯄꯨꯝꯕ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯅꯈꯣꯏ ꯀꯅꯥꯝꯇꯅ ꯊꯥꯗꯣꯏꯕꯨ ꯑꯃꯨꯕ ꯀꯥꯂꯤ ꯇꯩꯁꯤꯟꯕꯤꯕ ꯌꯥꯔꯣꯏ꯫ ꯃꯩꯔꯥꯕ ꯑꯩ ꯂꯩꯔꯤꯉꯩ ꯊꯥꯗꯣꯏꯕꯨ ꯀꯅꯥꯝꯇꯅ ꯎꯁꯤꯠꯇꯅ ꯉꯥꯡꯕ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯥ ꯇꯥꯅ ꯊꯥꯗꯣꯏꯕꯨ ꯐꯠꯇ ꯋꯥ ꯍꯦꯛ ꯉꯥꯡꯂꯛꯄꯗ ꯃꯩꯔꯥꯕ ꯀꯅꯥꯅ ꯈꯪꯍꯟꯒꯅꯤ? ꯍꯧꯖꯤꯛ ꯑꯩꯅ ꯊꯥꯗꯣꯏ ꯄꯨꯔꯒ ꯆꯠꯀꯅꯤ." ꯑꯁꯤ ꯍꯥꯏꯅ ꯃꯩꯔꯥꯕ ꯊꯥꯗꯣꯏꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ "ꯊꯥꯗꯣꯏ, ꯅꯪ ꯑꯩꯒ ꯂꯣꯏꯅꯅ ꯆꯠꯂꯁꯤ꯫ ꯃꯤ ꯐꯠꯇꯕꯤ ꯍꯤꯡꯆꯥꯕꯤ ꯅꯃꯥꯇꯣꯟꯁꯤꯒꯤ ꯃꯅꯥꯛꯇ ꯅꯪ ꯂꯩꯍꯧꯒꯦ ꯈꯜꯂꯅꯨ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯍꯤꯡꯆꯥꯕꯤ ꯃꯃꯥ ꯃꯆꯥꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯍꯧꯕ ꯇꯥꯔꯕꯗꯤ ꯅꯪꯕꯨ ꯃꯈꯣꯏꯅ ꯁꯣꯏꯗꯅꯕꯨ ꯉꯁꯤꯒ ꯂꯧꯅꯝ ꯇꯧꯗꯨꯅ ꯂꯝꯂꯥꯟꯕ ꯀꯅꯥꯗꯃꯨꯛ ꯅꯝꯗꯨꯅ ꯄꯤꯅꯕ ꯁꯤꯜꯂꯛꯀꯅꯤ꯫ ꯑꯗꯨꯅ ꯅꯪ ꯑꯩꯒ ꯂꯣꯏꯅꯅ ꯆꯠꯂꯁꯤ." ꯑꯁꯤ ꯍꯥꯏꯅ ꯃꯩꯔꯥꯕꯅ ꯊꯥꯗꯣꯏꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯁꯨ ꯋꯥ ꯉꯥꯡꯕ ꯉꯝꯗ ꯃꯌꯥ ꯀꯥꯗꯨꯅ ꯌꯦꯡꯅꯍꯧꯏ꯫ ꯑꯁꯨꯝꯅ ꯍꯩꯁꯤꯡꯕꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯕꯗ ꯃꯦꯝꯆꯥ ꯑꯈꯥꯝꯃꯤ ꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ "ꯋꯥꯏ ꯍꯦꯛ ꯁꯪꯉꯤꯍꯦ, ꯉꯁꯤꯗꯒꯤꯗꯤ ꯃꯁꯤꯒꯤ ꯃꯤꯅꯥꯏ ꯅꯨꯄꯤꯁꯦ ꯂꯥꯏꯔ ꯆꯨꯗꯠꯅꯕꯤꯁꯤꯒꯤ ꯃꯌꯨꯝꯗ ꯆꯔꯥ ꯍꯦꯟꯗꯅ ꯂꯩꯔꯨꯔꯅꯤꯅꯦꯀꯣ꯫ ꯂꯩꯔꯨꯔꯅꯤ꯫ ꯃꯥꯅ ꯋꯥꯅ ꯂꯩꯈꯤꯕꯗꯨꯅꯦ ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ꯫ ꯑꯩꯗꯤ ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯤꯅꯦ, ꯃꯥꯒꯤ ꯈꯣꯡꯕꯥꯟ ꯀꯣꯠꯄ ꯅꯨꯄꯥꯗꯨꯅ ꯑꯐꯥꯎ ꯑꯔꯤꯡ ꯁꯥꯗꯅ ꯇꯧꯔꯝꯂꯤ ꯃꯇꯧꯗꯣ ꯅꯤꯡꯁꯤꯡꯂꯒ ꯑꯩꯗꯤꯅꯦ ꯆꯥꯠꯅꯤꯀꯣ ꯃꯤꯁꯤꯡꯁꯦ꯫ ꯑꯗꯨꯅꯦ ꯍꯥꯏꯁꯦ, ꯅꯨꯡꯉꯥꯏꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯄꯥꯕꯅ ꯊꯝꯕꯤꯔꯝꯕ ꯂꯟꯊꯨꯝꯁꯤꯁꯨ ꯃꯥꯒꯤ ꯁꯔꯨꯛ ꯄꯤꯔꯔꯣꯏ, ꯑꯩꯒꯤ ꯂꯣꯏꯅ ꯑꯣꯏꯔꯅꯤ." ꯑꯁꯤ ꯍꯥꯏꯅ ꯃꯦꯝꯆꯥ ꯑꯃꯗꯤ ꯃꯦꯃꯤꯆꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯤ꯫ ꯃꯈꯣꯏꯗꯤ ꯃꯩꯔꯥꯕ ꯑꯁꯤ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕ ꯈꯪꯖꯕ ꯅꯠꯇꯦ꯫ ꯃꯣꯏꯅ ꯈꯪꯂꯤꯕ ꯍꯥꯏꯕꯕꯨ ꯃꯩꯔꯥꯕꯁꯤ ꯂꯥꯏꯔ ꯆꯨꯗꯠꯅꯕ, ꯃꯤꯒꯤ ꯈꯣꯡꯕꯥꯜ ꯁꯦꯡꯕ, ꯃꯤꯒꯤ ꯌꯨꯝ ꯁꯥꯕ, ꯃꯤꯒꯤ ꯅꯥꯄꯤ ꯐꯥꯟꯕ, ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯕ, ꯂꯥꯏꯔꯕ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯕ ꯃꯤꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ꯫ ꯁꯣꯝꯗ ꯃꯩꯔꯥꯕꯅ ꯊꯥꯗꯣꯏꯕꯨ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯊꯥꯗꯣꯏ ꯃꯥꯗꯤ ꯃꯩꯔꯥꯕꯒꯤ ꯌꯨꯝ ꯌꯧꯔꯨꯕ ꯀꯥꯟ ꯂꯩꯔꯝꯂꯤꯕ ꯌꯨꯝꯂꯩ ꯀꯩꯔꯩꯗꯨ ꯎꯕꯗ ꯄꯨꯡꯉꯛ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯩꯔꯥꯕ ꯋꯥꯔꯤ ꯄꯨꯝꯕ ꯃꯃꯥ ꯃꯄꯥꯗ ꯇꯝꯂꯝꯃꯤ꯫ ꯃꯩꯔꯥꯕꯒꯤ ꯃꯃꯥ ꯂꯩꯃ ꯊꯥꯗꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ: "ꯏꯃꯧꯁꯤꯗꯤ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ, ꯐꯠꯇꯕ ꯃꯣꯏꯗꯤ
ꯅꯣꯡꯃꯅꯦ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯥꯅ ꯁꯣꯏꯗꯅ ꯆꯩꯔꯥꯛ ꯄꯤꯈꯤ ꯏꯃꯧꯕꯨꯅꯦ ꯏꯃꯥꯅ ꯑꯩꯒꯤ ꯍꯦꯛ ꯏꯆꯥ ꯅꯤꯡꯉꯣꯜꯃꯛꯅꯤ ꯈꯟꯒꯗꯧꯔꯤꯕꯅꯤ ꯏꯃꯧꯁꯤꯗꯤ ꯑꯋꯥꯕ ꯋꯥꯈꯜ ꯈꯜꯂꯅꯨ ꯏꯃꯥ ꯉꯁꯤꯗꯒꯤ ꯏꯃꯥꯅ ꯅꯃꯧꯕꯨ ꯅꯨꯡꯁꯤꯅ ꯇꯧꯕꯤꯌꯨꯀꯣ ꯏꯃꯥꯅꯧꯅ ꯀꯥꯏꯅꯗꯨꯅ ꯏꯃꯥꯇꯣꯟꯒꯤ ꯃꯤꯌꯣꯠ ꯃꯤꯅꯩꯗ ꯋꯥꯅ ꯄꯨꯟꯁꯤ ꯂꯦꯜꯂꯛꯂꯕꯤ ꯅꯃꯧꯕꯨ ꯏꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯍꯟꯕꯤꯌꯨ ꯏꯃꯧ ꯏꯕꯦꯝꯃ ꯀꯛꯀꯅꯨꯁꯦ ꯉꯁꯤꯒꯤ ꯅꯨꯡꯉꯥꯏꯔꯝ ꯃꯤꯀꯨꯞꯁꯤꯗ ꯀꯔꯤꯒꯤꯅꯣ ꯏꯃꯧꯅ ꯀꯞꯂꯤꯕꯕꯣ ꯇꯣꯛ ꯀꯞꯀꯅꯨ ꯏꯃꯧꯅ ꯀꯞꯄꯗꯣ ꯏꯃꯥ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯑꯁꯤ ꯍꯥꯏꯅ ꯂꯩꯃꯅ ꯃꯃꯧꯕꯨ ꯀꯣꯟꯁꯤꯟꯕꯤ ꯂꯩꯃ ꯃꯃꯧꯒꯤ ꯅꯨꯡꯁꯤꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯌꯦꯡꯖꯗꯨꯅ ꯏꯃꯧꯗꯤ ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ ꯑꯩꯒꯤ ꯏꯆꯥ ꯑꯉꯥꯎꯕꯁꯤꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯕꯁꯤꯗꯤ ꯂꯩꯔꯦꯝꯕꯤ ꯃꯥꯟꯕꯤ ꯏꯃꯧꯁꯦ ꯊꯤꯕ ꯆꯠꯄꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯗꯣ ꯏꯃꯥ ꯏꯕꯨꯡꯁꯤꯕꯨ ꯇꯁꯦꯡꯅꯃꯛꯀꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯤꯔꯣ ꯃꯥꯅꯦ ꯃꯥꯅꯦ ꯅꯪꯒꯤ ꯅꯕꯨꯡꯁꯦ ꯈꯨꯜ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯂꯧꯌꯥꯝ ꯆꯥꯕ ꯆꯥꯎꯍꯜꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥꯅꯤ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯅꯨꯡꯉꯥꯏ ꯌꯥꯏꯐꯈ꯭ꯔꯕ ꯏꯃꯨꯡꯁꯤꯒꯤ ꯃꯆꯥ ꯑꯣꯏꯔꯤꯕ ꯏꯕꯨꯡꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯊꯕꯛ ꯁꯨꯔꯤꯕ ꯑꯉꯥꯎꯕꯁꯤꯕꯨ ꯁꯦꯜ ꯇꯥꯜꯂꯤꯕꯅꯤ ꯍꯥꯏꯗꯅ ꯃꯥꯒꯤ ꯃꯇꯥꯎꯁꯤꯡꯒꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯕꯅꯤ ꯇꯧꯕꯩꯕꯨꯗꯤ ꯃꯥꯁꯨ ꯌꯨꯝꯗ ꯊꯕꯛ ꯑꯝꯇ ꯂꯩꯇꯕ ꯑꯗꯨꯅꯅꯤ ꯌꯨꯝꯗ ꯁꯨꯝ ꯐꯝꯖꯥ ꯆꯥꯔꯒ ꯂꯩꯕꯗꯣ ꯇꯜꯂꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯔꯜꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯣ ꯄꯥꯝꯗꯦ ꯑꯗꯨꯅ ꯃꯔꯣꯝꯗꯣꯝ ꯊꯕꯛ ꯁꯨꯖꯔꯒ ꯁꯦꯜ ꯇꯥꯟꯕ ꯄꯥꯝꯃꯤꯗꯅ ꯇꯧꯔꯤꯕꯅꯤ ꯉꯥꯡꯅꯕ ꯋꯥꯈ꯭ꯔꯕ ꯃꯆꯥꯅꯤꯗ ꯑꯩꯈꯣꯏꯁꯨ ꯃꯥꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯨꯗ꯭ꯔꯦ ꯇꯧꯖꯔꯁꯅꯨ ꯈꯜꯂꯤ ꯐꯠꯇꯕ ꯉꯥꯎꯁꯤꯟꯅꯕ ꯊꯕꯛ ꯇꯧꯕꯁꯨ ꯅꯠꯇꯕꯁꯤꯕꯨ ꯍꯥꯏꯗꯅ ꯑꯗꯨꯝ ꯊꯥꯗꯣꯛꯂꯕꯅꯤ ꯑꯁꯤ ꯍꯥꯏꯅ ꯂꯩꯃꯅ ꯊꯥꯗꯣꯏꯗ ꯋꯥꯔꯤ ꯂꯤꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯊꯥꯗꯣꯏꯅ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯈ꯭ꯔꯦ ꯇꯥꯕꯗ ꯂꯣꯌꯥꯗꯤ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯔꯤ ꯑꯩꯅꯗꯤ ꯃꯦꯃꯤꯁꯥꯒ ꯂꯨꯍꯣꯡꯂ ꯃꯇꯨꯡ ꯊꯥꯗꯣꯏꯕꯨ ꯑꯩꯒꯤ ꯑꯣꯏ ꯈꯜꯂꯒ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯔꯦꯕ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯕ ꯇꯥꯏ ꯃꯦꯃꯤꯁꯥꯗꯤ ꯑꯩꯅ ꯂꯧꯗꯕ ꯌꯥꯗꯦ ꯃꯔꯝꯗꯤ ꯃꯥꯒꯤ ꯂꯟꯊꯨꯝ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯗꯕ ꯌꯥꯗꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯦꯃꯤꯁꯥꯕꯨ ꯂꯨꯍꯣꯡꯂ ꯃꯇꯨꯡ ꯑꯃꯗꯃꯨꯛ ꯑꯩꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯣꯏꯅ ꯑꯃꯨꯛ ꯂꯧꯕ ꯇꯥꯕ ꯂꯣꯌꯥ ꯑꯩꯒꯤꯕꯨ ꯅꯨꯄꯤ ꯋꯥꯠꯂꯦ ꯍꯥꯏꯕ꯭ꯔꯣ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯃꯩꯔꯥꯕ ꯑꯃꯗꯤ ꯊꯥꯗꯣꯏ ꯆꯥꯎꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯨꯍꯣꯡꯂꯝꯃꯤ ꯁꯣꯝꯗ ꯃꯦꯃꯤꯁꯥꯁꯨ ꯂꯣꯌꯥꯗ ꯂꯨꯍꯣꯡꯂꯝꯃꯤ ꯑꯗꯨꯕꯨ ꯃꯦꯃꯤꯁꯥ ꯂꯣꯌꯥꯗ ꯂꯨꯍꯣꯡꯕ ꯊꯥ ꯐꯥꯗ꯭ꯔꯤꯉꯩ ꯂꯣꯌꯥꯗꯣ ꯁꯅꯥꯔꯩ ꯀꯧꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯄꯨꯁꯤꯜꯂꯛꯂꯝꯃꯤ ꯇꯥꯂꯣꯌꯥ ꯀꯩꯅꯣ ꯇꯥꯂꯣꯌꯥꯅ ꯇꯧꯔꯛꯏꯁꯤꯕꯣ ꯀꯩꯅꯣ ꯅꯪꯕꯨ ꯅꯨꯃꯤꯠꯇꯨ ꯇꯥꯡꯉꯕ ꯑꯩꯒꯤꯁꯦ ꯅꯨꯄꯤ ꯑꯃ ꯄꯨꯔꯒ ꯂꯥꯛꯏꯅꯦ ꯀꯩꯅꯣ ꯇꯥꯂꯣꯌꯥꯅ ꯍꯥꯏꯔꯤꯗꯨꯕꯣ ꯑꯩ ꯑꯃ ꯂꯩꯅ ꯅꯨꯄꯤ ꯑꯃ ꯄꯨꯁꯤꯜꯂꯛꯂꯤꯕꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯣ ꯋꯥ ꯌꯥꯝꯅ ꯉꯥꯡꯉꯅꯨ ꯇꯥꯅꯤꯡꯗꯦ ꯅꯪꯗꯤ ꯑꯩꯅ ꯅꯨꯡꯁꯤꯗꯨꯅ ꯄꯥꯝꯕꯅ ꯂꯧꯈꯤꯕ ꯅꯠꯇꯦ ꯅꯪꯒꯤ ꯅꯔꯜ ꯅꯊꯨꯝꯗꯣ ꯄꯥꯝꯕꯒꯤ ꯂꯧꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯉꯣꯟꯗ ꯅꯪꯁꯦ ꯗꯔꯀꯥꯔ ꯇꯥꯗ꯭ꯔꯦ ꯃꯔꯝꯗꯤ ꯅꯪꯒꯤ ꯂꯟꯊꯨꯝ ꯄꯨꯝꯕ ꯑꯩꯒꯤ ꯃꯤꯡꯗ ꯂꯩꯔꯦ ꯑꯗꯨꯅ ꯅꯪ ꯅꯄꯥꯝꯅ ꯆꯠꯈ꯭ꯔꯁꯨ ꯌꯥꯔꯦ ꯑꯩꯒꯤꯗꯤ ꯁꯛꯍꯦꯟꯕꯤ ꯁꯅꯥꯔꯩ ꯂꯩꯖꯔꯦ ꯅꯠꯇ꯭ꯔꯣ ꯅꯨꯡꯁꯤꯕꯤ ꯃꯥꯅꯤ ꯃꯣꯏ ꯇꯥꯗ ꯀꯥꯟꯅꯗꯦ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯆꯪꯉꯁꯤ ꯍꯦ ꯅꯨꯄꯤ ꯅꯪ ꯆꯪꯕ ꯌꯥꯔꯣꯏ ꯅꯪꯕꯨ ꯌꯨꯝ ꯑꯁꯤꯗ ꯆꯪꯕꯒꯤ ꯀꯅꯥꯅ ꯑꯌꯥꯕ ꯄꯤ ꯌꯨꯝ ꯑꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯩ ꯏꯆꯥꯎ ꯆꯥꯎ ꯂꯩꯔꯤꯕꯁꯦ ꯅꯪ ꯎꯗ꯭ꯔꯣ ꯍꯥ ꯍꯦ ꯅꯨꯄꯥꯅ ꯄꯥꯝꯕꯤꯗꯕꯤ ꯁ꯭ꯋꯥꯏꯗ ꯄꯦꯠꯄ ꯌꯥꯝ ꯉꯥꯡꯀꯅꯨ ꯇꯥꯅꯤꯡꯗꯦ ꯀꯔꯤꯕ ꯑꯁꯤ ꯍꯥꯏꯅ ꯃꯦꯃꯤꯁꯥꯅ ꯁꯅꯥꯔꯩꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯂꯣꯌꯥꯅ ꯃꯦꯃꯤꯁꯥꯕꯨ ꯐꯨꯊꯔꯛꯂꯝꯃꯤ ꯂꯣꯌꯥꯅ ꯃꯦꯃꯤꯁꯥꯒꯤ ꯃꯁꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯄꯥꯟ ꯇꯝꯅ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯂꯒ ꯄꯨꯊꯣꯔꯛꯂꯝꯃꯤ ꯅꯪꯒꯨꯝꯕꯤꯅ ꯑꯩꯒꯤ ꯁꯅꯥꯔꯩꯗ ꯐꯨꯒꯦ ꯇꯧꯕ ꯅꯠꯇꯦꯀꯣ ꯑꯁꯤ ꯍꯥꯏꯅ ꯂꯣꯌꯥꯅ ꯃꯦꯃꯤꯁꯥꯕꯨ ꯇꯞꯇꯥ ꯃꯈꯩ ꯐꯨꯕꯤꯔꯒ ꯃꯪꯒꯣꯜ ꯑꯗꯨꯗ ꯊꯅꯝꯗꯨꯅ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯈꯤ ꯃꯦꯃꯤꯁꯥ ꯊꯣꯡ ꯑꯗꯨ ꯊꯤꯟꯗꯨꯅ ꯃꯄꯨꯔꯣꯏꯕꯗ ꯊꯣꯡ ꯍꯥꯡꯉꯨ ꯍꯥꯏꯗꯨꯅ ꯀꯞꯆꯩ ꯑꯗꯨꯕꯨ ꯃꯥꯅ ꯇꯦꯡꯊꯥꯗꯨꯅ ꯊꯣꯡ ꯍꯥꯡꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯕꯕꯨ ꯃꯄꯨꯔꯣꯏꯕꯅ ꯇꯥꯕꯤꯈꯤꯗ꯭ꯔꯤ ꯁꯣꯝꯗ ꯃꯦꯝꯁꯥꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯄꯥꯎ ꯄꯨꯝꯕ ꯇꯥꯔꯤ ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯆꯥꯗ ꯊꯣꯛꯂꯤꯕꯁꯤꯕꯣ ꯍꯧꯖꯤꯛꯄꯨ ꯑꯩꯕꯨ ꯀꯔꯤ ꯇꯧꯒꯅꯤ ꯃꯁꯤ ꯄꯨꯝꯕ ꯑꯩꯅ ꯇꯧꯔꯨꯕ ꯐꯠꯇꯕꯁꯤꯡ ꯑꯗꯨꯒꯤ ꯃꯍꯩꯅꯤ ꯑꯩꯅ ꯐꯠꯇꯕ ꯀꯌꯥ ꯇꯧꯔꯨꯕꯅ ꯏꯆꯥ ꯊꯥꯗꯣꯏꯅ ꯂꯪꯖꯈꯤꯕ ꯏꯔꯥꯜꯁꯤꯡ ꯑꯗꯨꯒꯤ ꯃꯍꯩ ꯑꯩꯅ ꯉꯁꯤ ꯐꯪꯂꯤꯕ ꯏꯆꯥ ꯊꯥꯗꯣꯏꯅ ꯋꯥꯅ ꯂꯦꯟꯈꯤꯕ ꯄꯥꯝꯂꯤꯕ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯑꯩꯒꯤ ꯏꯆꯥꯅ ꯑꯣꯏꯅ ꯋꯥꯅ ꯆꯥꯛꯅ ꯂꯦꯜꯂꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯋꯥꯈꯜ ꯇꯥꯔꯤ ꯄꯨꯝꯅꯃꯛ ꯐꯠꯇꯕꯤ ꯑꯩꯅ ꯐꯠꯂꯨꯗꯕꯒꯤ ꯃꯍꯩꯅꯤ ꯑꯁꯤ ꯍꯥꯏꯅ ꯃꯦꯝꯁꯥ ꯀꯞꯄ ꯅꯠꯇꯅ ꯎꯄꯥꯏ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ ꯁꯣꯝꯗ ꯊꯥꯗꯣꯏ ꯃꯩꯔꯥꯕꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯇꯥꯗ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅꯤꯁꯨ ꯃꯃꯥ ꯃꯄꯥ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯧꯔꯦꯀꯣ ꯑꯣꯏꯒꯗꯧꯔꯦ ꯊꯥꯗꯣꯏ ꯑꯩꯗꯤ ꯅꯣꯏ ꯏꯃꯥꯇꯣꯟꯗꯣ ꯃꯀꯣꯛꯇꯒꯤ ꯃꯈꯣꯡ ꯐꯥꯎꯕ ꯁꯅꯥꯅ ꯑꯃꯨꯛꯇꯪ ꯌꯣꯝꯍꯟꯅꯤꯡꯉꯤ ꯀꯔꯤꯒꯤꯅꯣ ꯑꯗꯨꯗꯤ ꯃꯥꯅ ꯑꯩꯁꯦ ꯂꯥꯏꯔꯕ ꯃꯤꯅꯤ ꯈꯟꯗꯨꯅ ꯅꯪꯕꯨ ꯅꯝꯗꯅ ꯑꯩꯉꯣꯟꯗ ꯄꯤꯁꯤꯜꯂꯛꯄꯒꯤ ꯃꯥꯅꯗꯤ ꯑꯩꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗꯕꯅꯤꯅ ꯑꯩꯅ ꯅꯣꯡꯃꯒꯤ ꯐꯪꯅ ꯐꯪꯕ ꯊꯕꯛ ꯁꯨꯕꯗꯨꯗ ꯂꯥꯏꯔꯕ ꯃꯤ ꯃꯥꯟꯗꯅ ꯅꯪꯁꯦ ꯑꯩꯉꯣꯟꯗ ꯄꯤꯁꯤꯜꯂꯛꯏ
ꯃꯥꯅ ꯈꯜꯂꯤꯕꯣ ꯅꯪꯁꯦ ꯋꯥꯅ ꯂꯦꯟꯈꯤꯕꯁꯤꯅꯤ ꯃꯈꯣꯏ ꯃꯥ ꯃꯆꯥꯗꯣ ꯐꯠꯇꯦ ꯐꯠꯇꯦꯀꯣ ꯊꯥꯏꯅ ꯃꯣꯏꯅ ꯅꯪꯉꯣꯟꯗ ꯎꯠꯄꯤꯕ ꯃꯌꯥꯝꯗꯣ ꯈꯜꯂꯨꯔꯒ ꯐꯨꯅꯤꯡꯉꯤ ꯃꯁꯝꯗꯣ ꯈꯨꯗꯥꯡ ꯌꯦꯜꯂꯒ ꯍꯥꯏꯗꯠꯂꯐꯥꯎ ꯄꯦꯠꯂꯣꯏ ꯃꯇꯝꯗꯨꯗ ꯑꯩꯅꯕꯨꯗꯤ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯖꯕꯗ ꯍꯥꯏꯐꯝ ꯈꯪꯗꯅ ꯅꯨꯡꯁꯤꯕ ꯑꯗꯨꯝ ꯐꯥꯎꯈ꯭ꯔꯦ ꯅꯪꯅ ꯑꯩꯕꯨ ꯅꯕꯨꯡ ꯑꯃꯨꯛ ꯈꯟꯖꯕꯗꯨꯗ ꯍꯥꯏꯗꯣꯛꯄꯗꯤ ꯉꯝꯗ ꯑꯗꯨꯝ ꯂꯩꯕꯅꯤ ꯑꯗꯨꯗꯒꯤꯗꯤ ꯀꯥꯏꯅꯊꯪꯗ ꯅꯣꯏ ꯏꯃꯥꯇꯣꯟꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯩꯔꯥꯕ ꯅꯣꯛꯂꯤ ꯌꯥꯔꯦ ꯅꯌꯥꯗꯣ ꯌꯥꯝ ꯈꯤꯒꯠꯂꯅꯨ ꯅꯨꯃꯤꯗꯥꯡꯁꯤꯗ ꯅꯣꯛꯇꯕ ꯉꯝꯗ꯭ꯔꯦ ꯃꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯅꯤ ꯑꯩꯅ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤꯁꯤ ꯑꯁ ꯌꯥꯔꯦꯃꯤ ꯅꯪꯕꯣ ꯑꯁꯤ ꯍꯥꯏꯅ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯅꯣꯛꯇꯅ ꯋꯥꯔꯤ ꯇꯧꯔꯤ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯊꯥꯗꯣꯏ ꯅꯨꯡꯉꯥꯏꯕꯇꯅ ꯃꯁꯔꯨꯛ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯃꯤꯁꯥꯗꯤ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯅꯤꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩꯗ ꯋꯥꯅ ꯂꯩꯈꯤꯔꯝꯃꯤ ꯃꯦꯝꯆꯥꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯈꯜꯗ ꯋꯥꯈꯜ ꯂꯩꯅꯥ ꯑꯣꯏꯗꯨꯅ ꯋꯥꯅ ꯂꯩꯈꯤꯔꯝꯃꯤ